mayambu ahan maktada warina chong dumai kediki iko no nataram no chiri haujuk tabirasi aikuna pujar porida sosobi warigi kun manga subatangka ngasi ka tangkak sidana warisina kari kamdoriba mayampun mangna warisi amukuna taminarasi tabirasi sosobigi kun manga subatangka kun mari subatangka dugilo silak matamdani kaluna ngasai yot makhok tang khaido kadai da leibun haduna tirakpada phanglamde kona thangda mamana chaksangda mai tharamlibado kalunu urami madu ubadagi mangjare soire haduna kalunu yamthna changsilli aduga maina chaklaba sing tangkhai dubu mahangna lokthorei yamthuna mutalli kalugi thamoy ase mache tana kaire maina chakhiba tarabnina sosobi se amukhna taibang phorok ngamloidra habsi wabsina kalu mapi tana tana maina chalambadagi muthalaba yot makhok tangkhai ni tu paiduna kaluna matom ta magi machindagi sole mamadi khangdabanina machanopa kalugi matawudu ubda yam ngalami mamano sindana machanopa da hai ibungo nangna toribu thaba sipu karino aina sumna mai tharuba yot makhok ki sumali masigi tangkhasina mai jakpada nangna du yamna ware badu karigino nak imadu wa malot male seng hayu masika dorage masibu nangna kari sanabgidamakta kari semnabgidamakta purakpuno imada sengna hayu ima wakhal tadre wakhal chamamnare haduna maman hari kalu mikup asida haidok patak thokpadi yadabnina ima kasumnatida aina kaino ma semgene khanjarabane adubu maina chalabnina kedone chaktab kharase masi puraga aimukta semlugi haduna kalu se maina chalabasu maitalo olabasu magna manakuda leiba khara khomjillaga kalu puduna thore aduga mamana udaba kana udaba tanjamada magna matomta yot makhok tangkhai ani do maina chalabadu paiduna matomta man masindigi soli sosobi nangbu amukhana taibang pharok pangamoidra imana khangdabadagi nangbu mai tharure sosobi asumna magna toina kopu matam asidadi ngasai maina chalurabasu yot makhok tangkhai ani se lenglapugam torami masina lenglabse ngamgani habigi igit ki mongni lenglakpudu ubudati kalgose asukimati haraubana khamtheng kirami tangkhai maital olaba yot makko odubu kaluna haraujaduna konsilami matam asida maitan thingado chakpa loidabu siyaribani maisa khara phorolami phana nuksiduna konsilamba tarabsu maisa duna phaurakpada kaluse phanhando sarini mai yawri malini asumna matomta sonjaraduna makha taba kari thabak tawsike habse kaluna khalami sosobina sumna laikiba tarabadi mangonda hena suwarakani aduga khullasimaktada sosobigi tamakta landanaba pangonda awaba tahanaba amadi khunja kayadasu awaba tahanaba honaribanina sosobibu yamna thuna taibang phawandaba yade habse kalugi lengdraba wasakni asumna mamana sumna sang laikiba tarabasu kalu amukhana makhoi singai manakta lai kari tawgudaba thabaksing mahangna nainaba hori yamna chakhinna yot makok tangkhai ani do mana thame aduga hojik mana thiba palibase yot mapa adubuni yot mapa ado karamna thisigi hadunasu yamna kan wakhan sanare yot makhok tangkhai duna mana wa hangbada pakhum pirak tabana maram moraga kaluni yamna waba habado oiribani adubu ngasigi numidang asida aina ngamnaba honagani haduna kaluni yamna wana angam bisakti sinaduna man honajarami sosobina yamna chakina thamjaba magi aruba posai kaya amsleri asidi posai singse man pun otkhairami karigidama sosobisi amukhana taibang phawning mana maram moraga man otkhairibani thiribani karamna taibang da man khongdarakpa karamna taibang da man amukhana leigadaba magi sayona karamna onba haibana singbsingse man hena khananaba honarakpani asumna mana thibase ahingi matam yosilakadore numidangi matam thingilaba ahinga loinaba matam habado orakadorabani masi phawada mahakse chak chadabani mamana su masana padu kodom chakhibnoni haduna pung 10 gi matam odai phawada masana pabu mangonda leptuna sumang de leptuna ngaktang korombani mamana su wakhal yamna khali magi marup aduna hek yumsi thatotuna chakhibadagi ichanu pase mong matore ichanu pase choro lon bum tore karino ina tawgudaba sibo haduna
ꯃꯃꯥꯗꯨꯁꯨ ꯋꯥꯈꯜ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯝꯗꯦ꯫ ꯀꯥꯂꯨꯅ ꯌꯥꯝꯅ ꯀꯟꯅ ꯍꯣꯠꯅꯗꯨꯅ ꯀꯣꯏꯊꯤ ꯊꯤꯗꯨꯅ ꯄꯨꯡ 12:30 ꯕꯥꯔꯣꯒꯤ ꯃꯇꯝ ꯇꯥꯔꯛꯂꯕ ꯃꯇꯝ ꯑꯁꯤꯗꯗꯤ ꯂꯝꯕꯤ ꯑꯃꯈꯛ ꯀꯥꯂꯨꯅ ꯐꯪꯈꯤꯔꯝꯃꯤ꯫ ꯃꯁꯤꯒꯤ ꯂꯝꯕꯤ ꯑꯁꯤ ꯐꯪꯕꯗꯒꯤ ꯀꯥꯂꯨ ꯌꯥꯝꯅ ꯍꯔꯥꯎꯖꯔꯝꯃꯤ꯫ ꯃꯁꯤꯗꯒꯤ ꯃꯁꯤꯗ ꯂꯩꯔꯦ, ꯃꯁꯤꯗ ꯂꯩꯔꯦꯗꯅ ꯑꯩꯅ ꯋꯥꯔꯤꯕ, ꯑꯩꯅ ꯍꯨꯃꯥꯡ ꯀꯥꯡꯂꯤꯕ ꯀꯌꯥ ꯑꯁꯤꯗꯤ ꯀꯣꯠꯂꯒꯅꯤ꯫ ꯁꯣꯁꯣꯕꯤ, ꯅꯪ ꯇꯥꯏꯕꯪ ꯐꯥꯎꯔꯒꯅꯤ, ꯅꯪ ꯇꯥꯏꯕꯪ ꯐꯥꯎꯔꯒꯅꯤ, ꯀꯔꯤꯃꯠꯇ ꯋꯥꯒꯅꯨ꯫ ꯑꯁꯨꯝꯅ ꯍꯥꯏꯕꯗ ꯃꯩꯅ ꯇꯪꯈꯥꯏ ꯇꯪꯈꯥꯏ ꯆꯥꯛꯈ꯭ꯔꯕ ꯃꯈꯣꯛ ꯑꯅꯤꯗꯣ ꯂꯦꯡꯂꯛꯏ꯫ ꯍꯔꯥꯎꯕꯒꯤ ꯃꯇꯧꯅꯤ꯫ ꯃꯇꯧ ꯑꯗꯨ ꯎꯕꯗ ꯀꯥꯂꯨ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯔꯝꯃꯤ꯫ ꯀꯥꯂꯨꯅ ꯑꯔꯣꯏꯕꯅ ꯊꯦꯡꯅꯈꯤꯕ ꯃꯥꯒꯤ ꯏꯃꯟ ꯃꯜꯂꯕ ꯂꯥꯏꯔꯤꯛ ꯑꯗꯣ ꯄꯨꯊꯣꯛꯂꯛꯏ꯫ ꯑꯗꯨꯒ ꯂꯥꯏꯁꯣꯟꯁꯤꯡ ꯑꯗꯣ ꯃꯥꯅ ꯑꯃꯠꯇ ꯆꯤꯊꯗꯅ ꯃꯥꯅ ꯁꯣꯟꯗꯨꯅ ꯄꯥꯕ ꯃꯇꯝꯗꯤ ꯉꯁꯥꯏꯒꯤ ꯌꯣꯠ ꯃꯈꯣꯛ ꯇꯪꯈꯥꯏ ꯑꯃꯗꯤ ꯂꯦꯡꯕ ꯍꯧꯔꯛꯏ꯫ ꯑꯗꯨꯒ ꯂꯩꯃꯥꯏꯗ ꯂꯩꯔꯝꯕꯗꯣ ꯂꯦꯡꯂꯝꯕꯗꯒꯤ ꯃꯊꯛꯂꯣꯝꯗ ꯇꯞꯅ ꯄꯥꯏꯈꯠꯂꯛꯏ꯫ ꯃꯁꯤꯒꯤ ꯄꯥꯏꯈꯠꯂꯛꯂꯤꯕꯁꯤ ꯃꯁꯤꯅ ꯂꯝꯕꯤ ꯇꯥꯛꯀꯗꯧꯔꯤꯕꯅꯤ, ꯃꯥꯒꯤ ꯂꯩꯐꯝ ꯑꯗꯣ ꯎꯠꯀꯗꯧꯔꯤꯕꯅꯤ꯫ ꯌꯣꯠ ꯃꯄꯥ ꯑꯗꯣ ꯀꯗꯥꯏꯗ ꯂꯩꯕꯅꯣ, ꯃꯗꯨꯒꯤ ꯂꯩꯐꯝ ꯑꯗꯨꯒꯤ ꯃꯅꯥꯛ ꯇꯝꯅ ꯆꯠꯅꯕꯒꯤꯗꯃꯛꯇ ꯇꯧꯔꯤꯕꯅꯤ꯫ ꯍꯔꯥꯎꯕꯅ ꯈꯝ ꯊꯦꯡꯂꯕ ꯀꯥꯂꯨꯅ ꯂꯥꯏꯔꯤꯛ ꯑꯗꯣ ꯄꯥꯗꯨꯅ ꯂꯥꯏꯁꯣꯟ ꯁꯣꯟꯗꯨꯅ ꯃꯊꯛꯂꯣꯝꯗ ꯄꯥꯏꯈꯠꯂꯤꯕ ꯌꯣꯠ ꯃꯈꯣꯛ ꯇꯪꯈꯥꯏ ꯑꯗꯣ ꯃꯗꯨꯒꯤ ꯃꯇꯨꯡ ꯏꯜꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯇꯨꯡ ꯏꯟꯗꯨꯅ ꯂꯥꯛꯄꯁꯤꯅ ꯉꯁꯥꯏꯒꯤ ꯌꯣꯠ ꯃꯄꯥ ꯑꯗꯨ ꯄꯥꯏꯈ꯭ꯔꯤꯕ ꯂꯧꯃꯤ ꯑꯗꯨꯒꯤ ꯊꯣꯡꯒꯥꯜ ꯃꯄꯥ ꯑꯗꯨ ꯌꯧꯔꯛꯑꯦ꯫ ꯊꯣꯡꯒꯥꯜ ꯃꯄꯥ ꯑꯗꯨ ꯌꯧꯕꯗꯒꯤ ꯊꯣꯡꯒꯥꯜ ꯑꯃꯗ ꯑꯃꯨꯛ ꯇꯞꯅ ꯇꯞꯅ ꯄꯥꯏꯁꯤꯟꯈꯤꯔꯝꯃꯤ꯫ ꯀꯥꯂꯨꯁꯨ ꯃꯥꯒꯤ ꯃꯇꯨꯡ ꯏꯟꯗꯨꯅ ꯇꯞꯅ ꯇꯞꯅ ꯆꯪꯉꯤ꯫ ꯍꯧꯖꯤꯛꯇꯤ ꯁꯨꯃꯥꯡ ꯌꯧꯔꯛꯑꯦ꯫ ꯁꯨꯃꯥꯡ ꯌꯧꯕ ꯃꯇꯝ ꯑꯁꯤꯗ ꯃꯊꯛꯇ ꯄꯥꯏꯈꯠꯂꯒ ꯂꯩꯔꯤꯕ ꯌꯣꯠ ꯃꯈꯣꯛ ꯇꯪꯈꯥꯏꯁꯦ ꯉꯥꯏꯍꯥꯛꯇꯪ ꯂꯦꯞꯄꯤ꯫ ꯑꯗꯨꯒ ꯃꯥꯏꯀꯩ ꯑꯃꯈꯛ ꯃꯥꯅ ꯊꯤꯕꯒꯤ ꯃꯇꯧꯅꯤ꯫ ꯑꯁꯨꯝꯅ ꯉꯥꯏꯍꯥꯛꯇꯪ ꯂꯦꯞꯂꯝꯕ ꯇꯥꯔꯕꯁꯨ ꯅꯥꯀꯜ ꯑꯃꯗ ꯄꯥꯏꯁꯤꯟꯈ꯭ꯔꯦ꯫ ꯑꯗꯨꯒ ꯌꯦꯅꯈꯥꯔꯣꯝꯗꯅꯤ ꯃꯥꯅ ꯄꯥꯏꯗꯨꯅ ꯆꯪꯈ꯭ꯔꯤꯕ꯫ ꯀꯥꯂꯨ, ꯍꯧꯖꯤꯛꯇꯤ ꯌꯨꯝꯂꯣꯟꯅꯕꯗ ꯂꯩꯔꯤꯕ ꯌꯨꯝꯒꯤ ꯃꯤꯁꯤꯡ ꯑꯃꯗꯤ ꯌꯨꯝ ꯑꯁꯤꯒꯤ ꯃꯤꯑꯣꯏꯁꯤꯡ ꯂꯣꯏꯅ ꯇꯨꯝꯅꯈ꯭ꯔꯕꯅꯤ꯫ ꯃꯈꯣꯏꯅ ꯑꯁꯨꯝꯅ ꯑꯍꯤꯡ ꯊꯦꯡꯂꯕ ꯃꯇꯝ ꯑꯁꯤꯗ ꯀꯥꯂꯨꯅ ꯇꯧꯔꯤꯕ ꯊꯕꯛ ꯑꯁꯤ ꯀꯔꯤꯒꯨꯝꯕ ꯌꯨꯝꯒꯤ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤꯅ ꯎꯈꯤꯕ ꯇꯥꯔꯕꯗꯤ ꯈꯨꯗꯣꯡꯊꯤꯕ ꯇꯥꯒꯗꯧꯔꯤꯕꯅꯤ꯫ ꯃꯁꯤꯒꯤꯁꯨ ꯃꯊꯛꯇ ꯍꯨꯔꯥꯟꯕ ꯂꯥꯛꯄ꯭ꯔꯥ, ꯀꯩꯗꯧꯕ ꯂꯥꯛꯄꯅꯣ ꯍꯥꯏꯗꯨꯅ ꯃꯥꯕꯨ ꯉꯥꯡꯕ ꯆꯩꯕ ꯐꯨꯕꯅꯆꯤꯡꯕ ꯀꯌꯥ ꯑꯃ ꯇꯧꯔꯕꯁꯨ ꯌꯥꯔꯤꯕꯅꯤ꯫ ꯌꯥꯝꯅ ꯆꯦꯛꯁꯤꯟꯅ ꯀꯥꯂꯨ ꯈꯣꯟꯖꯦꯜ ꯑꯁꯤ ꯄꯤꯛꯇꯛꯅ ꯊꯣꯛꯍꯜꯂꯗꯨꯅ ꯂꯥꯏꯁꯣꯟꯁꯤꯡ ꯁꯣꯟꯗꯨꯅ ꯉꯁꯥꯏꯒꯤ ꯌꯣꯠ ꯃꯈꯣꯛ ꯇꯪꯈꯥꯏꯁꯤꯒꯤ ꯃꯇꯨꯡ ꯏꯜꯂꯒ ꯂꯥꯛꯈꯤꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯂꯥꯛꯄꯁꯤꯅ ꯑꯁꯣꯝ ꯌꯦꯅꯈꯥꯗ ꯌꯣꯠ ꯃꯄꯥ ꯑꯗꯨ ꯍꯧꯖꯤꯛꯇꯤ ꯌꯣꯠ ꯃꯈꯣꯛ ꯑꯃꯅ ꯁꯤꯜꯂꯒ ꯂꯩꯔꯝꯂꯤꯕꯗꯨꯒꯤ ꯃꯅꯥ ꯑꯗꯨꯗ ꯍꯧꯖꯤꯛꯀꯤ ꯌꯣꯠ ꯃꯈꯣꯛ ꯇꯪꯈꯥꯏꯁꯦ ꯇꯨꯞ ꯇꯥꯈꯤꯔꯝꯃꯤ꯫ ꯃꯅꯥ ꯑꯗꯨ ꯌꯧꯕꯗꯒꯤ ꯍꯧꯖꯤꯛꯀꯤ ꯌꯣꯠ ꯑꯗꯨ ꯀꯥꯂꯨꯅ ꯎꯔꯔꯦ꯫ ꯃꯗꯨ ꯎꯕꯗꯒꯤ ꯃꯁꯤꯒꯤ ꯌꯣꯠ ꯃꯄꯥ ꯑꯁꯤꯔꯥ ꯍꯥꯏꯗꯨꯅ ꯈꯨꯠ ꯊꯤꯜꯂꯤ꯫ ꯃꯇꯝ ꯑꯁꯤꯗ ꯌꯣꯠ ꯃꯈꯣꯛ ꯇꯪꯈꯥꯏꯗꯣ ꯂꯦꯡꯂꯛꯏ꯫ ꯂꯦꯡꯂꯛꯄꯗꯒꯤ ꯀꯥꯂꯨ ꯑꯁꯤ ꯌꯥꯝꯅ ꯍꯔꯥꯎꯔꯝꯃꯤ꯫ ꯃꯥꯒꯤ ꯊꯣꯛꯄ ꯄꯥꯝꯕꯩ ꯑꯃ ꯇꯧꯗꯨꯅ ꯄꯥꯟꯁꯤꯜꯂꯤꯕ ꯌꯣꯠ ꯃꯈꯣꯛ ꯑꯗꯣ ꯃꯥꯅ ꯂꯧꯊꯣꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯌꯣꯠ ꯃꯄꯥ ꯑꯗꯨ ꯄꯨꯗꯨꯅ ꯆꯦꯛꯁꯤꯟꯅ ꯂꯣꯟꯅ ꯂꯥꯛꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯀꯥꯂꯨꯅ ꯂꯥꯛꯄꯁꯤꯅ ꯃꯈꯣꯏꯒꯤ ꯊꯣꯡꯒꯥꯜ ꯃꯌꯥ ꯑꯗꯨ ꯌꯧꯔꯔꯦ꯫ ꯊꯣꯡꯒꯥꯜ ꯃꯌꯥ ꯑꯗꯨ ꯌꯧꯕꯗꯒꯤ ꯌꯨꯝꯂꯣꯝꯗ ꯆꯪꯗꯕꯤꯗ ꯍꯧꯖꯤꯛꯇꯤ ꯃꯐꯝ ꯑꯁꯤꯃꯛꯇꯗ ꯂꯥꯏꯁꯣꯟ ꯁꯣꯟꯗꯨꯅ ꯁꯣꯁꯣꯕꯤꯕꯨ ꯑꯃꯨꯛ ꯍꯟꯅ ꯇꯥꯏꯕꯪ ꯐꯥꯎꯍꯟꯅꯕ ꯀꯥꯂꯨꯅ ꯍꯣꯠꯅꯔꯝꯃꯤ꯫ ꯃꯔꯤꯛ ꯆꯨꯝꯕ ꯂꯥꯏꯁꯣꯟꯁꯤꯡ ꯁꯣꯟꯈ꯭ꯔꯦ꯫ ꯑꯗꯨꯒ ꯌꯣꯠ ꯃꯄꯥ ꯑꯁꯤꯒ ꯉꯁꯥꯏꯒꯤ ꯃꯩꯅ ꯆꯥꯈ꯭ꯔꯕꯁꯨ ꯌꯣꯠ ꯃꯈꯣꯛ ꯇꯪꯈꯥꯏ ꯑꯅꯤꯁꯦ ꯄꯨꯟꯁꯤꯟꯅꯗꯨꯅ ꯑꯃꯨꯛ ꯍꯟꯅ ꯁꯣꯁꯣꯕꯤ ꯑꯣꯜꯂꯛꯅꯕ ꯌꯥꯝꯅ ꯆꯦꯛꯁꯤꯟꯅ ꯃꯥꯅ ꯂꯥꯏꯔꯣꯟꯁꯤꯡ ꯑꯗꯨ ꯁꯣꯜꯂꯝꯃꯤ꯫ ꯂꯥꯏꯔꯣꯟꯁꯤꯡ ꯑꯗꯨ ꯃꯄꯨꯡ ꯐꯥꯔꯕꯗ ꯉꯥꯏꯍꯥꯛꯇꯪꯒꯤ ꯃꯇꯨꯡꯗꯗꯤ ꯌꯣꯠ ꯃꯄꯥ ꯑꯗꯨꯒ ꯉꯁꯥꯏꯒꯤ ꯌꯣꯠ ꯃꯈꯣꯛ ꯑꯁꯤꯒ ꯄꯨꯟꯁꯤꯟꯅꯈꯤ꯫ ꯑꯗꯨꯒ ꯃꯤꯀꯨꯞ ꯑꯃꯅꯤꯒꯤ ꯃꯇꯨꯡꯗꯗꯤ ꯁꯣꯁꯣꯕꯤ ꯑꯃꯨꯛ ꯍꯟꯅ ꯇꯥꯏꯕꯪ ꯐꯥꯎꯗꯣꯔꯛꯈꯤ꯫ ꯑꯗꯨꯕꯨ ꯇꯥꯏꯕꯪ ꯐꯥꯎꯗꯣꯔꯛꯄ ꯃꯇꯝꯗꯗꯤ ꯑꯉꯛꯄꯒꯤ ꯃꯁꯛꯅꯤ꯫ ꯁꯣꯁꯣꯕꯤꯒꯤ ꯃꯀꯣꯛꯀꯤ ꯁꯔꯨꯛꯁꯤꯡ ꯑꯁꯤ ꯃꯇꯦꯛ ꯃꯇꯦꯛ ꯂꯥꯡꯕꯒꯤ ꯃꯇꯧ ꯑꯃꯈꯛ ꯀꯥꯂꯨꯅ ꯎꯈꯤꯔꯝꯃꯤ꯫ ꯏꯃꯨ ꯃꯨꯁꯤꯜꯂꯒ ꯂꯥꯡꯕꯒꯤ ꯃꯇꯧ ꯑꯁꯤ ꯎꯕꯗꯗꯤ ꯀꯥꯂꯨꯅ ꯌꯥꯝꯅ ꯉꯛꯅ, ꯁꯣꯁꯣꯕꯤ, ꯁꯣꯁꯣꯕꯤ, ꯅꯪꯅ ꯇꯥꯏꯕꯪ ꯐꯥꯎꯔꯛꯄꯁꯦ ꯑꯩ ꯌꯥꯝꯅ ꯍꯔꯥꯎꯏ꯫ ꯑꯗꯨꯕꯨ ꯅꯪꯒꯤ ꯅꯀꯣꯛꯀꯤ ꯁꯔꯨꯛꯁꯤꯡ ꯑꯁꯤ ꯀꯩꯗꯧꯔꯤꯕꯅꯣ? ꯅꯪꯒꯤ ꯅꯀꯣꯛꯀꯤ ꯁꯔꯨꯛꯁꯤꯡ ꯑꯁꯤꯕꯨ ꯀꯩꯗꯧꯔꯤꯕꯅꯣ ꯍꯥꯏꯗꯨꯅ ꯃꯥꯅ ꯉꯛꯇꯨꯅ ꯁꯣꯁꯣꯕꯤꯒꯤ ꯃꯀꯣꯛ ꯑꯗꯨꯕꯨ ꯇꯞꯅ ꯇꯞꯅ ꯅꯥꯜꯂꯗꯨꯅ ꯃꯥꯅ ꯋꯥ ꯍꯪꯉꯤ꯫ ꯁꯣꯁꯣꯕꯤꯁꯨ ꯃꯈꯨꯠꯇꯨꯅ ꯃꯥꯒꯤ ꯃꯀꯣꯛꯇꯨꯗ ꯅꯥꯜꯂꯤ꯫ ꯅꯥꯟꯕ ꯃꯇꯝꯗꯁꯨ ꯃꯥꯁꯨ ꯈꯪꯉꯤ꯫ ꯃꯗꯨ ꯈꯪꯕꯗꯒꯤ ꯁꯣꯁꯣꯕꯤꯅ ꯍꯥꯏ, ꯌꯣꯠ ꯃꯈꯣꯛ ꯑꯗꯨꯅ ꯃꯩꯅ ꯆꯥꯛꯈꯤꯕꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯩꯒꯤ ꯀꯣꯛꯇ ꯑꯃꯨꯛ ꯍꯟꯅ ꯇꯥꯏꯕꯪꯗ ꯑꯩꯅ ꯁꯣꯁꯣꯕꯤ ꯑꯣꯏꯅ ꯁꯥꯐꯣꯡꯂꯛꯄ ꯃꯇꯝꯗ ꯃꯁꯤꯒꯤ ꯃꯇꯧ ꯑꯁꯤ ꯎꯔꯤꯕꯅꯤ꯫ ꯊꯣꯏꯅ ꯍꯦꯟꯅ ꯀꯔꯤꯃꯠꯇ ꯈꯟꯒꯅꯨ꯫ ꯐꯒꯅꯤ, ꯁꯣꯏꯗꯅꯃꯛꯀꯤ ꯃꯇꯝ ꯈꯔꯒꯤ ꯃꯅꯨꯡꯗ ꯐꯒꯅꯤ꯫ ꯑꯩꯗꯣ ꯏꯁꯥꯁꯤ ꯌꯥꯝꯅ ꯋꯥꯔꯦ꯫ ꯂꯥꯛꯑꯣ, ꯌꯨꯝꯗ ꯆꯪꯂꯁꯤ, ꯄꯣꯊꯥꯅꯕ ꯇꯧꯁꯤ ꯍꯥꯏꯗꯨꯅ ꯀꯥꯂꯨ ꯑꯃꯗꯤ ꯁꯣꯁꯣꯕꯤ ꯃꯈꯣꯏ ꯑꯅꯤ ꯆꯪꯁꯤꯜꯂꯛꯂꯝꯃꯤ꯫ ꯃꯈꯣꯏꯅ ꯆꯠꯂꯛꯇꯨꯅ ꯌꯨꯝꯂꯣꯝꯗ ꯆꯪꯗ꯭ꯔꯤꯉꯩ ꯃꯇꯝ ꯑꯁꯤꯗ ꯀꯥꯂꯨꯅ ꯁꯣꯁꯣꯕꯤꯗ ꯋꯥ ꯑꯃ ꯍꯥꯏꯔꯝꯃꯤ꯫
ꯁꯤꯡꯒꯩꯔꯣꯝꯗ ꯑꯃꯨꯛꯇ ꯆꯠꯁꯤ ꯑꯩꯅ ꯀꯔꯤꯒꯨꯝꯕ ꯑꯅꯧꯕ ꯑꯃꯁꯨ ꯊꯦꯡꯅꯩ ꯃꯁꯤ ꯑꯃꯨꯛꯇ ꯌꯦꯡꯁꯤꯜꯂꯥꯎ ꯍꯥꯏꯗꯨꯅ ꯁꯣꯁꯣꯕꯤꯕꯨ ꯁꯤꯡꯒꯩꯔꯣꯝꯗ ꯀꯥꯂꯨꯅ ꯄꯨꯗꯨꯅ ꯂꯥꯛꯏ ꯁꯤꯡꯒꯩ ꯑꯗꯨ ꯌꯧꯔꯕꯗ ꯀꯥꯂꯨꯅ ꯁꯣꯁꯣꯕꯤꯗ ꯀꯔꯤꯒꯨꯝꯕ ꯈꯔ ꯌꯦꯡꯉꯨ ꯍꯥꯏꯗꯨꯅ ꯌꯦꯡꯍꯜꯂꯝꯃꯤ ꯅꯤꯡꯁꯤꯡꯕ꯭ꯔꯥ ꯃꯁꯤꯒꯤ ꯄꯣꯠꯁꯤꯡ ꯑꯁꯤ ꯅꯤꯡꯁꯤꯡꯕ꯭ꯔꯥ ꯅꯪꯅꯗꯤ ꯑꯃꯨꯛꯇ ꯐꯥꯎ ꯁꯤꯖꯤꯟꯅꯗ꯭ꯔꯕꯁꯨ ꯃꯥꯜꯂꯦ ꯃꯟꯁꯨ ꯌꯥꯝꯅ ꯃꯜꯂꯦ ꯃꯁꯤꯒꯤ ꯄꯣꯠꯁꯛꯁꯤꯡ ꯑꯁꯤꯗꯒꯤ ꯑꯩꯅ ꯀꯔꯤꯒꯨꯝꯕ ꯈꯔꯁꯨ ꯊꯦꯡꯅꯩ ꯃꯁꯤꯕꯨ ꯅꯪꯒꯩ ꯆꯪꯗꯨꯅ ꯑꯃꯨꯛꯇ ꯄꯥꯁꯤ ꯑꯗꯨꯒ ꯅꯪꯒꯤ ꯍꯥꯟꯅꯒꯤ ꯃꯇꯧ ꯑꯗꯨ ꯂꯥꯛꯅꯕ ꯑꯩꯅꯁꯨ ꯑꯉꯝꯕ ꯊꯥꯛꯇ ꯍꯣꯠꯅꯒꯦ ꯑꯗꯨꯒ ꯅꯪꯅꯁꯨ ꯑꯈꯪꯕ ꯀꯔꯤꯒꯨꯝꯕ ꯈꯔ ꯂꯩꯔꯕꯗꯤ ꯑꯩꯉꯣꯟꯗ ꯍꯥꯏꯕꯤꯌꯨ ꯍꯥꯏꯗꯨꯅ ꯀꯥꯂꯨꯅ ꯁꯣꯁꯣꯕꯤꯗ ꯋꯥ ꯀꯌꯥ ꯑꯃ ꯍꯪꯒꯠꯆꯔꯝꯃꯤ ꯁꯣꯁꯣꯕꯤꯁꯨ ꯌꯥꯝꯅ ꯉꯛꯅ ꯃꯜꯂꯕ ꯃꯥꯒꯤ ꯏꯔꯤ ꯂꯤꯔꯕ ꯊꯝꯖꯤꯟꯕ ꯄꯣꯠꯆꯩꯁꯤꯡ ꯑꯗꯨ ꯁꯤꯖꯤꯟꯅꯗ꯭ꯔꯕꯁꯤꯡ ꯑꯗꯨ ꯃꯥꯅ ꯎꯔꯝꯃꯤ ꯃꯗꯨ ꯎꯕꯗꯒꯤ ꯁꯣꯁꯣꯕꯤꯒꯤ ꯋꯥꯈꯜꯗ ꯀꯔꯤꯒꯨꯝꯕ ꯈꯔ ꯐꯥꯎꯔꯛꯂꯝꯃꯤ ꯐꯥꯎꯔꯛꯂꯤꯕꯗꯣ ꯑꯇꯩ ꯑꯃꯠꯇ ꯅꯠꯇꯦ ꯃꯥꯒꯤ ꯌꯥꯝꯅ ꯀꯨꯏꯔꯕ ꯁꯤꯖꯤꯟꯅꯗ꯭ꯔꯕ ꯇꯥꯏꯕꯪꯗ ꯃꯥꯅ ꯁꯥꯐꯣꯡꯂꯛꯄ ꯃꯇꯝꯗ ꯃꯥꯒꯤꯗꯃꯛꯇ ꯁꯥꯒꯣꯟꯅꯔꯤꯕ ꯄꯨꯋꯥꯔꯤ ꯌꯥꯎꯕꯁꯤꯡ ꯑꯗꯨꯅꯤ ꯃꯗꯨ ꯎꯕꯗ ꯁꯣꯁꯣꯕꯤꯁꯦ ꯑꯃꯨꯛꯁꯨ ꯃꯃꯣꯟ ꯃꯣꯟ ꯅꯣꯛꯏ ꯑꯗꯨꯒ ꯀꯥꯂꯨꯗ ꯃꯁꯤꯕꯨ ꯄꯥꯔꯛꯎ ꯑꯗꯨꯒ ꯅꯪꯅ ꯍꯩꯖꯕ ꯂꯥꯏꯔꯣꯟꯁꯤꯡ ꯁꯣꯜꯂꯨ ꯅꯪꯉꯣꯟꯗ ꯃꯍꯩ ꯌꯥꯎꯔꯤꯕꯅꯤ ꯑꯗꯨꯒ ꯀꯔꯤꯒꯨꯝꯕ ꯈꯔ ꯌꯦꯡꯁꯤ ꯑꯩ ꯃꯤꯠ ꯎꯁꯤꯜꯂꯒꯦ ꯈꯣꯡꯒꯥꯏ ꯆꯜꯂꯒ ꯐꯝꯂꯒꯦ ꯑꯩꯅꯁꯨ ꯈꯪꯖꯕ ꯀꯔꯤꯒꯨꯝꯕ ꯈꯔ ꯁꯣꯜꯂꯛꯑꯒꯦ ꯑꯗꯨꯒ ꯌꯥꯕ꯭ꯔꯥ ꯌꯦꯡꯁꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯄꯗꯒꯤ ꯀꯥꯂꯨꯅ ꯑꯉꯝꯕꯤ ꯊꯥꯛꯇ ꯍꯣꯠꯅꯗꯨꯅ ꯃꯥꯅ ꯂꯥꯏꯁꯣꯟ ꯁꯣꯟꯕ ꯍꯧꯔꯛꯏ ꯍꯧꯖꯤꯛꯀꯤ ꯑꯃꯟꯕ ꯂꯥꯏꯔꯤꯛꯁꯤꯡ ꯑꯗꯣ ꯃꯥꯅ ꯄꯥꯕ ꯍꯧꯔꯛꯏ ꯁꯣꯁꯣꯕꯤꯁꯨ ꯈꯣꯡꯒꯥꯏ ꯆꯟꯗꯨꯅ ꯃꯃꯤꯠ ꯎꯏꯁꯤꯜꯂꯒ ꯐꯝꯈ꯭ꯔꯦ ꯃꯥꯅꯁꯨ ꯍꯩꯖꯕ ꯊꯥꯛꯇ ꯀꯔꯤꯒꯨꯝꯕ ꯈꯔ ꯁꯣꯜꯂꯤ ꯑꯁꯨꯝꯅ ꯀꯥꯂꯨꯅ ꯁꯣꯜꯂꯤꯕ ꯍꯥꯏꯔꯤꯕꯁꯤꯡ ꯑꯗꯨꯅ ꯃꯔꯤꯛ ꯆꯨꯝꯂꯛꯄ ꯁꯣꯁꯣꯕꯤꯅꯁꯨ ꯁꯣꯜꯂꯛꯂꯤꯕ ꯍꯥꯏꯔꯤꯕꯁꯤꯡ ꯑꯁꯤ ꯑꯃꯠꯇꯅ ꯄꯨꯟꯁꯤꯟꯈꯤꯗꯨꯅ ꯍꯧꯖꯤꯛꯇꯤ ꯁꯣꯁꯣꯕꯤ ꯃꯍꯩ ꯌꯥꯎꯔꯛꯄ ꯍꯥꯏꯕꯗꯣ ꯑꯣꯏꯈꯤꯔꯝꯃꯤ ꯁꯣꯁꯣꯕꯤꯅ ꯃꯍꯩ ꯌꯥꯎꯔꯛꯄꯒꯤ ꯃꯇꯧ ꯑꯁꯤ ꯑꯉꯛꯄꯒꯤ ꯃꯁꯛꯅꯤ ꯀꯅꯥꯒꯨꯝꯕ ꯇꯥꯏꯕꯪ ꯃꯤꯁꯤꯡꯅ ꯎꯔꯕꯗꯤ ꯃꯤꯀꯨꯞ ꯑꯁꯤ ꯌꯥꯝꯅ ꯉꯛꯀꯅꯤ ꯌꯥꯝꯅ ꯀꯤꯒꯅꯤ ꯀꯥꯂꯨꯁꯨ ꯂꯥꯏꯁꯣꯟ ꯁꯣꯟꯅ ꯁꯣꯟꯅ ꯃꯥꯒꯤ ꯃꯤꯠꯃꯥꯡ ꯑꯁꯤꯗ ꯀꯔꯤꯒꯨꯝꯕ ꯈꯔ ꯑꯉꯥꯟꯕꯒꯤ ꯃꯇꯧ ꯑꯃ ꯃꯥꯅ ꯃꯃꯤꯠ ꯎꯏꯁꯤꯜꯂꯕꯁꯨ ꯐꯥꯎꯔꯛꯏ ꯐꯥꯎꯔꯛꯄꯗꯒꯤ ꯃꯃꯤꯠ ꯑꯁꯤ ꯍꯥꯏꯔꯞꯇꯪ ꯄꯥꯡꯊꯣꯛꯂꯨꯕꯅꯤ ꯄꯥꯡꯊꯣꯛꯂꯛꯄ ꯃꯇꯝ ꯑꯁꯤꯗꯗꯤ ꯁꯤꯡꯒꯩ ꯑꯁꯤ ꯄꯨꯡꯉꯥꯟ ꯉꯥꯟꯗꯨꯅ ꯁꯣꯁꯣꯕꯤꯒꯤ ꯃꯁꯥꯗ ꯑꯣꯏꯔꯤꯕ ꯃꯇꯧꯁꯤꯡ ꯑꯁꯤ ꯀꯥꯂꯨ ꯇꯁꯦꯡꯅ ꯉꯛꯄꯅꯤ ꯑꯃꯔꯣꯝꯗꯁꯨ ꯃꯍꯥꯛꯁꯦ ꯌꯥꯝꯅ ꯍꯔꯥꯎꯕꯅꯤ ꯍꯧꯖꯤꯛꯇꯤ ꯂꯥꯏꯁꯣꯟꯁꯤꯡ ꯁꯣꯟꯕ ꯂꯣꯏꯈ꯭ꯔꯦ ꯑꯗꯨꯒ ꯁꯣꯟꯕ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯉꯥꯜꯂꯝꯕ ꯀꯌꯥ ꯑꯗꯣ ꯇꯞꯅ ꯇꯞꯅ ꯃꯝꯊꯔꯛꯏ ꯁꯣꯁꯣꯕꯤꯅ ꯀꯥꯂꯨꯗ ꯌꯦꯡꯗꯨꯅ ꯃꯃꯣꯟ ꯃꯣꯟ ꯅꯣꯛꯂꯛꯏ ꯀꯥꯂꯨꯁꯨ ꯁꯣꯁꯣꯕꯤꯒꯤ ꯃꯇꯧ ꯑꯗꯨ ꯎꯕꯗ ꯍꯔꯥꯎꯖꯗꯨꯅ ꯃꯍꯥꯛꯁꯨ ꯃꯃꯣꯟ ꯅꯣꯛꯏ ꯀꯥꯂꯨꯅ ꯍꯥꯏ ꯅꯍꯥꯛ ꯍꯥꯟꯅꯒꯤ ꯃꯇꯧꯗꯨ ꯑꯣꯏꯔꯕ꯭ꯔꯥ ꯁꯣꯁꯣꯕꯤꯅ ꯑꯃꯨꯛ ꯅꯣꯝꯃꯤ ꯑꯣꯏꯔꯦ ꯍꯥꯏꯗꯨꯅ ꯍꯥꯏ ꯃꯁꯤꯒꯤ ꯄꯥꯎ ꯑꯁꯤ ꯇꯥꯕꯗ ꯍꯔꯥꯎꯗꯨꯅ ꯀꯥꯂꯨꯅ ꯁꯣꯁꯣꯕꯤꯕꯨ ꯆꯦꯠꯅ ꯀꯣꯟꯁꯤꯜꯂꯤ ꯑꯁꯨꯝꯅ ꯀꯣꯟꯁꯤꯜꯂꯗꯨꯅ ꯍꯧꯖꯤꯛꯇꯤ ꯃꯈꯣꯏ ꯑꯅꯤ ꯏꯃꯨꯡ ꯂꯣꯝꯗ ꯆꯪꯅꯁꯤ ꯂꯥꯛꯑꯣ ꯍꯥꯏꯗꯨꯅ ꯏꯃꯨꯡ ꯂꯣꯝꯗ ꯆꯪꯅꯕ ꯃꯈꯣꯏ ꯑꯅꯤꯅ ꯃꯃꯥꯡ ꯊꯣꯡ ꯑꯗꯨ ꯍꯥꯡꯗꯣꯛꯇꯨꯅ ꯇꯞꯅ ꯆꯪꯅꯕ ꯍꯣꯠꯅꯩ ꯑꯗꯨꯕꯨ ꯃꯈꯣꯏꯅ ꯆꯪꯂꯛꯄ ꯃꯇꯝꯗ ꯀꯥꯂꯨꯗꯤ ꯆꯥꯛ ꯆꯥꯗ꯭ꯔꯤꯕꯅꯤꯅ ꯆꯥꯛꯁꯪꯂꯣꯝꯗ ꯆꯥꯛ ꯆꯥꯒꯦ ꯍꯥꯏꯗꯨꯅ ꯆꯪꯂꯛꯄꯅꯤ ꯆꯪꯂꯛꯄ ꯃꯇꯝꯗꯤ ꯆꯥꯛꯁꯪꯒꯤ ꯊꯣꯡꯒꯤꯜ ꯑꯁꯤꯒꯤ ꯃꯄꯥꯟꯃꯛꯇꯗ ꯀꯥꯂꯨꯒꯤ ꯃꯃꯥ ꯑꯗꯣ ꯋꯥꯟꯊꯔꯒ ꯇꯥꯔꯒ ꯂꯩꯔꯝꯃꯤ ꯃꯃꯥ ꯑꯗꯨꯅ ꯋꯥꯟꯊꯔꯒ ꯇꯥꯔꯤꯕ ꯃꯇꯧ ꯑꯗꯨ ꯎꯕꯗꯗꯤ ꯀꯥꯂꯨꯅ ꯌꯥꯝꯅ ꯊꯨꯅ ꯏꯃꯥ ꯏꯃꯥ ꯍꯥꯏꯗꯨꯅ ꯂꯦꯡꯍꯟ ꯃꯃꯥ ꯑꯗꯨꯕꯨ ꯍꯧꯗꯣꯛꯅꯕ ꯍꯣꯠꯅꯩ ꯁꯣꯁꯣꯕꯤꯁꯨ ꯆꯦꯟꯁꯤꯜꯂꯛꯏ ꯀꯥꯗ ꯉꯥꯏꯍꯥꯛꯇꯪ ꯆꯪꯂꯨꯕꯅꯤ ꯀꯥꯂꯨꯒꯤ ꯃꯃꯥꯅ ꯑꯗꯨꯝꯅ ꯋꯥꯟꯊꯔꯒ ꯇꯥꯕꯗꯨꯗ ꯃꯥꯁꯨ ꯆꯦꯟꯁꯤꯜꯂꯗꯨꯅ ꯂꯥꯏꯀꯟꯅꯕ ꯌꯥꯎꯔꯨꯔꯤ ꯑꯗꯨꯕꯨ ꯐꯅ ꯀꯨꯏꯅ ꯃꯃꯥꯁꯦ ꯋꯥꯈꯜ ꯇꯥꯔꯛꯇꯕꯅꯤ ꯏꯁꯤꯡ ꯆꯥꯏꯗꯨꯅ ꯑꯃꯗꯤ ꯀꯥꯂꯨꯒꯤ ꯍꯩꯖꯕ ꯃꯍꯩꯅ ꯁꯣꯁꯣꯕꯤꯒꯤ ꯍꯩꯖꯕ ꯃꯍꯩꯅ ꯃꯃꯥ ꯑꯗꯣ ꯃꯤꯀꯞ ꯊꯣꯛꯍꯜꯂꯛꯏ ꯋꯥꯈꯜ ꯇꯥꯍꯜꯂꯛꯏ ꯋꯥꯈꯜ ꯇꯥꯔꯛꯄ ꯃꯇꯝꯗꯗꯤ ꯑꯃꯨꯛꯀꯁꯨ ꯁꯣꯁꯣꯕꯤ ꯎꯕꯗ ꯃꯃꯥꯁꯦ ꯀꯤꯈꯤꯕꯅ ꯀꯩꯅꯣꯝꯃ ꯇꯧꯔꯝꯃꯤ ꯃꯆꯥꯅꯨꯄꯥꯗ ꯆꯦꯠꯅ ꯀꯣꯟꯁꯤꯜꯂꯤ ꯑꯗꯨꯒ ꯃꯆꯥꯅꯨꯄꯥꯕꯨꯁꯨ ꯑꯃꯨꯛꯁꯨ ꯀꯣꯂꯝꯕꯗꯒꯤ ꯊꯥꯗꯣꯛꯇꯨꯅ ꯃꯍꯥꯛꯁꯦ ꯀꯤꯗꯨꯅ ꯃꯐꯝ ꯑꯁꯤ ꯊꯥꯗꯣꯛꯇꯨꯅ ꯆꯦꯟꯅꯕ ꯍꯣꯠꯅꯩ ꯅꯈꯣꯏ ꯀꯅꯥ ꯑꯃꯠꯇ ꯑꯩꯒꯤ ꯅꯥꯛꯇ ꯆꯪꯂꯛꯀꯅꯨ ꯅꯈꯣꯏ ꯀꯅꯥ ꯑꯃꯠꯇ ꯑꯩꯒꯤ ꯅꯥꯛꯇ ꯆꯪꯂꯛꯀꯅꯨ ꯅꯈꯣꯏ ꯆꯪꯂꯛꯀꯅꯨ ꯍꯥꯏꯗꯨꯅ ꯃꯃꯥꯁꯦ ꯃꯅꯤꯡ ꯍꯜꯂꯤ ꯃꯃꯥ ꯑꯁꯤꯒꯤ ꯃꯇꯧ ꯑꯁꯤꯗ ꯀꯥꯂꯨꯅ ꯌꯥꯝꯅ ꯉꯛꯇꯨꯅ ꯏꯃꯥ ꯅꯆꯥꯅꯤ ꯈꯪꯗ꯭ꯔꯕꯣ ꯍꯥꯏꯗꯨꯅ ꯍꯥꯏ ꯃꯃꯥꯅ ꯍꯥꯏ ꯏꯆꯥ ꯅꯠꯇꯦ ꯅꯪ ꯑꯩꯒꯤ ꯏꯆꯥ ꯅꯠꯇꯦ ꯑꯗꯨꯒ ꯅꯪꯁꯨ ꯍꯥꯏꯗꯨꯅ ꯁꯣꯁꯣꯕꯤꯗ ꯈꯨꯠ ꯊꯤꯟꯗꯨꯅ ꯃꯍꯥꯛꯅ ꯑꯀꯤꯕꯒꯤ ꯃꯇꯧꯗ ꯋꯥ ꯀꯌా ꯑꯃ ꯍꯥꯏꯔꯔꯤ ꯀꯥꯂꯨ ꯑꯃꯗꯤ ꯁꯣꯁꯣꯕꯤ ꯃꯨꯟꯅ ꯌꯦꯡꯅꯩ ꯁꯣꯁꯣꯕꯤꯗꯤ ꯃꯃꯥꯒꯤ ꯃꯇꯧ ꯑꯁꯤꯗ ꯉꯥꯏꯍꯥꯛꯇꯪ ꯃꯥꯅ ꯋꯥꯈꯜ ꯁꯥꯟꯅꯗꯨꯅ ꯌꯦꯡꯕ ꯃꯇꯝ ꯑꯁꯤꯗ ꯀꯔꯤꯒꯨꯝꯕ ꯈꯔꯗꯤ ꯁꯣꯁꯣꯕꯤꯅ ꯂꯥꯝꯕ ꯐꯪꯉꯤ ꯀꯥꯂꯨꯅꯗꯤ ꯃꯃꯥ ꯑꯗꯨꯕꯨ ꯊꯦꯝꯅꯅꯕ ꯌꯥꯝꯅ ꯀꯟꯅ ꯍꯣꯠꯅꯔꯤ ꯃꯃꯥ ꯑꯗꯨ ꯌꯥꯗ꯭ꯔꯦ ꯃꯍꯥꯛ ꯑꯀꯤꯕꯅ ꯃꯁꯥ ꯄꯨꯝꯕ ꯊꯨꯝꯍꯠꯂꯕꯅꯤ ꯃꯇꯝ ꯑꯁꯤꯗ
ꯁꯣꯁꯣꯕꯤ ꯃꯃꯤꯠ ꯎꯏꯁꯤꯟꯗꯨꯅ ꯃꯥꯒꯤ ꯂꯥꯏꯔꯣꯟꯒꯤ ꯃꯇꯦꯡꯅ ꯀꯥꯂꯨꯗ ꯄꯥꯎ ꯑꯁꯤ ꯐꯥꯎꯅꯔꯝꯃꯤ꯫ ꯀꯥꯂꯨꯗ ꯃꯥꯅ ꯍꯥꯏꯔꯔꯦ ꯏꯃꯥ ꯑꯁꯤ ꯑꯩꯈꯣꯏꯅ ꯇꯧꯈꯤꯕ ꯊꯕꯛ ꯈꯨꯗꯤꯡꯃꯛꯁꯤꯡ ꯑꯗꯣ ꯆꯥꯛꯁꯪꯒꯤ ꯃꯅꯤꯡꯊꯣꯡ ꯑꯁꯤ ꯍꯥꯡꯗꯣꯛꯇꯨꯅ ꯃꯥꯅ ꯂꯣꯟꯅ ꯌꯦꯡꯈ꯭ꯔꯦ, ꯃꯥꯅ ꯂꯣꯟꯅ ꯎꯈ꯭ꯔꯦ꯫ ꯃꯁꯤꯃꯛꯅ ꯏꯃꯥꯅ ꯑꯩꯈꯣꯏꯕꯨ ꯎꯕꯗ ꯑꯀꯤꯕ ꯄꯣꯛꯄꯅꯤ꯫ ꯀꯔꯝ ꯇꯧꯒꯅꯤ ꯍꯥꯏꯗꯨꯅ ꯃꯥꯒꯤ ꯃꯍꯩꯒꯤ ꯃꯇꯦꯡꯅ ꯀꯥꯂꯨꯗ ꯄꯥꯎ ꯑꯁꯤ ꯐꯥꯎꯔꯝꯃꯤ꯫ ꯃꯁꯤꯗꯒꯤ ꯀꯥꯂꯨꯁꯨ ꯁꯣꯁꯣꯕꯤꯒꯤ ꯄꯥꯎꯗꯨ ꯐꯥꯔꯛꯄ ꯃꯇꯝꯗ ꯋꯥꯈꯜ ꯇꯥꯔꯔꯦ꯫ ꯃꯃꯥꯒꯤ ꯑꯀꯤꯕꯗꯨ ꯊꯦꯝꯅꯕ ꯏꯃꯥ ꯅꯆꯥ ꯋꯥ ꯍꯥꯏꯖꯒꯦ ꯑꯃꯨꯛꯀ ꯇꯥꯕꯤꯌꯨ ꯍꯥꯏꯗꯨꯅ ꯍꯥꯏ꯫ ꯑꯗꯨꯕꯨ ꯃꯃꯥ ꯑꯗꯨ ꯁꯨꯡꯌꯥ ꯌꯥꯕ ꯀꯧꯕ ꯂꯩꯇ꯭ꯔꯦ꯫ ꯄꯥꯈꯠꯄ ꯀꯤꯕꯗ ꯍꯦꯜꯂꯕ ꯃꯃꯥ ꯑꯁꯤꯅ ꯂꯩꯀꯥꯏ ꯇꯥꯅꯅꯕ ꯀꯣꯏꯔꯥꯎ ꯂꯥꯎꯒꯦ ꯍꯥꯏꯗꯨꯅ ꯇꯧꯔꯝꯃꯤ꯫ ꯃꯇꯝ ꯑꯁꯤꯗ ꯀꯥꯂꯨꯅ ꯃꯈꯣꯡ ꯄꯥꯗꯨꯅ ꯈꯨꯔꯨꯝꯖꯗꯨꯅ ꯍꯥꯏ, ꯏꯃꯥꯅ ꯂꯥꯎꯕꯤꯒꯅꯨ꯫ ꯃꯇꯝ ꯑꯁꯨꯛ ꯀꯨꯏꯕꯁꯦ ꯈꯨꯟꯖꯥꯁꯤꯡꯒꯤ ꯑꯋꯥꯕ ꯉꯥꯛꯂꯤꯕ, ꯈꯨꯟꯖꯥꯁꯤꯡꯒꯤ ꯑꯋꯥꯕ ꯀꯌꯥ ꯑꯁꯤ ꯀꯜꯂꯤꯕꯁꯦ ꯃꯥꯡꯗ ꯂꯦꯞꯂꯤꯕ ꯑꯄꯤꯛꯄ ꯁꯛꯇꯝ ꯑꯁꯤꯅꯅꯤ꯫ ꯏꯃꯥ, ꯋꯥꯔꯤ ꯑꯁꯦꯡꯕꯗꯣ ꯅꯆꯥ ꯂꯤꯖꯒꯦ꯫ ꯑꯗꯨꯒ ꯅꯆꯥꯁꯨ ꯑꯅꯧꯕ ꯃꯄꯣꯛ ꯑꯃꯗ ꯄꯣꯛꯂꯕꯅꯤꯅ ꯏꯃꯥ꯫ ꯅꯆꯥꯗꯤ ꯇꯥꯏꯕꯪ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈ꯭ꯔꯕꯅꯤ꯫ ꯑꯗꯨꯕꯨ ꯃꯥꯒꯤ ꯃꯍꯩꯒꯤ ꯃꯇꯦꯡꯅ ꯏꯃꯥ ꯏꯆꯥ ꯀꯥꯏꯅꯗꯅꯕ ꯃꯥꯅ ꯍꯤꯡꯍꯟꯕꯤꯕꯅꯤꯅꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯃꯗꯨꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯃꯃꯥ ꯑꯗꯣ ꯌꯥꯝꯅ ꯉꯛꯅ ꯀꯥꯂꯨꯗ ꯑꯃꯗꯤ ꯁꯣꯁꯣꯕꯤꯗ ꯌꯦꯡꯉꯤ꯫ ꯀꯔꯤ ꯍꯥꯏꯕ? ꯏꯕꯨꯡꯉꯣ, ꯀꯔꯤ ꯍꯥꯏꯕ ꯍꯥꯏꯗꯨꯅ ꯉꯥꯏꯍꯥꯛꯇꯪ ꯂꯦꯞꯄꯤ꯫ ꯃꯇꯝ ꯑꯁꯤꯗ ꯀꯥꯂꯨꯅ ꯋꯥꯔꯤ ꯑꯁꯤ ꯃꯈꯥ ꯇꯥꯗꯨꯅ ꯃꯃꯥꯅ ꯇꯥꯍꯜꯂꯝꯃꯤ꯫ ꯏꯃꯥ, ꯅꯣꯡꯃꯒꯤ ꯅꯨꯃꯤꯗꯥꯡ ꯅꯆꯥꯅ ꯄꯥꯔꯇꯤ ꯍꯜꯂꯛꯈꯤꯕ ꯅꯨꯃꯤꯠꯇꯣ, ꯃꯗꯨꯒꯤ ꯅꯨꯃꯤꯠ ꯑꯗꯣ ꯃꯄꯨ ꯃꯥꯅ ꯅꯆꯥ ꯑꯩꯉꯣꯟꯗ ꯇꯥꯟꯖꯥ ꯑꯃ ꯄꯤꯕꯤꯕꯅꯤ꯫ ꯅꯨꯃꯤꯠꯇꯨꯗꯅꯤ ꯑꯩꯒ ꯃꯥꯒ ꯊꯦꯡꯅꯈꯤꯕ꯫ ꯑꯩꯅꯁꯨ ꯁꯣꯁꯣꯕꯤꯕꯨ ꯑꯍꯥꯟꯕ ꯊꯦꯡꯅꯕ ꯃꯇꯝꯗ ꯑꯩ ꯃꯥꯕꯨ ꯀꯅꯥꯅꯣ ꯍꯥꯏꯕ ꯈꯪꯗꯕꯅꯤ꯫ ꯅꯨꯃꯤꯠꯇꯨꯒꯤ ꯃꯇꯨꯡ ꯏꯀꯨꯏ ꯀꯨꯏꯗꯅ ꯃꯥꯒꯤ ꯁꯛꯇꯝꯁꯤꯡ ꯑꯗꯣ ꯑꯩ ꯈꯪꯂꯛꯈꯤ꯫ ꯑꯩꯅ ꯃꯥꯕꯨ ꯈꯪꯂꯛꯄ ꯃꯇꯝꯗ ꯏꯃꯥ, ꯅꯆꯥꯁꯨ ꯌꯥꯝꯅ ꯀꯤꯈꯤ꯫ ꯑꯗꯨꯕꯨ ꯃꯥꯒꯤ ꯇꯧꯕ ꯉꯝꯕ ꯃꯇꯤꯛ ꯃꯌꯥꯏ ꯃꯍꯥꯛꯅ ꯈꯨꯟꯖꯥꯁꯤꯡꯒꯤ ꯑꯋꯥꯕ ꯀꯌꯥ ꯑꯃ ꯉꯥꯛꯊꯣꯔꯛꯄꯗ ꯑꯩ ꯇꯁꯦꯡꯅꯃꯛ ꯍꯔꯥꯎꯈꯤ ꯏꯃꯥ꯫ ꯃꯍꯥꯛꯇꯤ ꯃꯇꯝ ꯑꯁꯨꯛ ꯀꯨꯏꯅ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯤꯕꯁꯤ ꯑꯩꯈꯣꯏ ꯇꯥꯏꯕꯪ ꯃꯤꯁꯤꯡꯅ ꯆꯥꯅꯔꯤꯕ ꯆꯥꯛ ꯏꯟꯁꯥꯡ ꯃꯊꯦꯜꯁꯤꯡ ꯑꯁꯤ ꯃꯥꯅ ꯆꯥꯗꯕꯅꯤ꯫ ꯃꯥꯅ ꯆꯥꯕ ꯍꯥꯏꯕꯕꯨ ꯉꯥꯒꯤ ꯃꯅꯨꯡꯒꯤ ꯁꯔꯨꯛꯁꯤꯡ, ꯃꯊꯤꯕꯣꯡ ꯃꯔꯤꯟꯁꯤꯡ ꯌꯥꯝꯅ ꯄꯥꯕ ꯆꯥꯕꯅꯤ꯫ ꯑꯇꯩꯗꯤ ꯃꯥꯅ ꯀꯔꯤꯃꯠꯇ ꯆꯥꯗꯕꯅꯤ꯫ ꯏꯃꯥ, ꯈꯨꯜ ꯑꯁꯤꯗ ꯑꯋꯥ ꯑꯅꯥ ꯈꯨꯗꯣꯡꯊꯤꯕ ꯃꯁꯤꯡ ꯈꯪꯗꯅ ꯂꯥꯛꯈ꯭ꯔꯕꯅꯤ ꯏꯃꯥ꯫ ꯍꯧꯖꯤꯛꯁꯨ ꯃꯈꯥ ꯇꯥꯅ ꯂꯥꯛꯀꯗꯕ ꯀꯌꯥ ꯑꯃ ꯂꯩꯔꯤ꯫ ꯃꯤꯁꯤ ꯃꯤꯅꯥ ꯀꯌꯥ ꯑꯃꯁꯨ ꯁꯣꯁꯣꯕꯤꯅ ꯀꯟꯕꯤꯈ꯭ꯔꯕꯅꯤ꯫ ꯏꯃꯥꯗ ꯅꯆꯥꯅ ꯍꯥꯏꯗꯣꯛꯇꯕꯅꯤ꯫ ꯑꯗꯨꯒ ꯅꯣꯡꯃꯁꯨ ꯅꯆꯥꯅ ꯃꯊꯣꯡ ꯆꯥꯔꯨꯗꯕꯅ ꯅꯤꯁꯥ ꯆꯥꯗꯨꯅ ꯉꯥꯎꯈꯤꯗꯨꯅ ꯅꯆꯥꯗꯣ ꯄꯨꯈ꯭ꯔꯤꯗ ꯇꯥꯕꯅꯤ꯫ ꯄꯨꯈ꯭ꯔꯤꯗ ꯇꯥꯗꯨꯅ ꯅꯆꯥꯒꯤ ꯊꯋꯥꯏ ꯊꯥꯔꯕꯗ ꯃꯥꯡꯗ ꯂꯩꯔꯤꯕ ꯏꯃꯥꯅ ꯑꯀꯤꯕ ꯄꯣꯛꯂꯤꯕ ꯁꯛꯇꯝ ꯑꯁꯤꯅ ꯅꯆꯥꯕꯨ ꯀꯟꯕꯤꯕꯅꯤ꯫ ꯅꯆꯥꯕꯨ ꯃꯄꯣꯛ ꯑꯃꯗ ꯄꯣꯛꯍꯟꯕꯤꯕꯅꯤ꯫ ꯏꯆꯝ ꯆꯝꯖꯔꯕ ꯑꯩꯕꯨ ꯃꯥꯅ ꯃꯍꯩ ꯄꯤꯕꯤꯗꯨꯅ ꯍꯧꯖꯤꯛꯇꯤ ꯅꯆꯥꯅ ꯄꯥꯡꯊꯣꯛꯄ ꯉꯝꯗꯕ, ꯅꯆꯥꯅ ꯇꯧꯕ ꯉꯝꯗꯕ ꯀꯔꯤꯃꯠꯇ ꯂꯩꯇꯦꯅꯤ ꯏꯃꯥ꯫ ꯏꯃꯥꯕꯨ ꯀꯔꯤꯃꯠꯇ ꯋꯥꯍꯜꯂꯣꯏ꯫ ꯑꯩ ꯑꯃꯗꯤ ꯁꯣꯁꯣꯕꯤ ꯆꯪꯗꯨꯅ ꯏꯃꯥꯒꯤ ꯑꯋꯥꯕ ꯈꯨꯗꯤꯡꯃꯛꯁꯨ ꯃꯇꯦꯡ ꯄꯥꯡꯒꯅꯤ꯫ ꯑꯗꯨꯒ ꯇꯥꯏꯕꯪꯄꯥꯜ ꯑꯁꯤꯗ ꯂꯩꯔꯤꯕ ꯐꯠꯇ꯭ꯔꯕꯁꯤꯡ ꯑꯁꯤꯕꯨ ꯂꯃꯟ ꯈꯨꯝꯅꯕ, ꯃꯈꯣꯏꯕꯨ ꯄꯔꯥ ꯇꯝꯕꯤꯅꯕ ꯍꯣꯠꯅꯕꯗꯁꯨ ꯑꯩꯈꯣꯏꯅ ꯆꯥꯎꯅ ꯃꯇꯦꯡ ꯄꯥꯡꯒꯅꯤ ꯏꯃꯥ꯫ ꯌꯥꯝꯅ ꯁꯥꯊꯤꯅ ꯐꯠꯇ꯭ꯔꯕ, ꯃꯁꯥꯒꯤ ꯑꯣꯏꯖꯕ ꯊꯤꯔꯕ ꯑꯃꯥꯏꯕ ꯀꯌꯥ ꯑꯃ ꯂꯩꯔꯤ꯫ ꯉꯁꯤ ꯍꯌꯦꯡ ꯃꯇꯝ ꯅꯥꯏꯗ꯭ꯔꯕꯅꯤ ꯏꯃꯥ꯫ ꯑꯩꯈꯣꯏꯒꯤ ꯈꯨꯜ ꯑꯁꯦ ꯍꯦꯟꯅ ꯑꯋꯥꯕ ꯇꯥꯅꯅꯕ ꯃꯈꯣꯏꯅ ꯐꯠꯇ ꯂꯧꯁꯤꯡ ꯀꯌꯥ ꯑꯃ ꯁꯤꯖꯤꯟꯅꯈ꯭ꯔꯕꯅꯤ꯫ ꯏꯃꯥꯗ ꯅꯆꯥꯅ ꯑꯃꯗꯤ ꯁꯣꯕꯤꯅ ꯂꯣꯠꯈꯤꯕꯒꯤꯅꯤ ꯑꯩꯈꯣꯏꯒꯤ ꯌꯨꯝ ꯑꯁꯤꯒꯤ ꯑꯀꯣꯏꯕꯗ ꯐꯥꯎꯕ ꯁꯥꯔꯣꯏ ꯀꯌꯥ ꯑꯃ ꯊꯥꯔꯛꯂꯤꯕꯅꯤ ꯏꯃꯥ꯫ ꯅꯆꯥꯁꯤꯡꯅ ꯌꯥꯝꯅ ꯆꯦꯛꯁꯤꯟꯅ ꯏꯃꯥꯅꯁꯨ ꯈꯪꯈꯤꯅꯤ ꯄꯥꯈꯠꯆꯕꯅ ꯑꯩꯈꯣꯏꯅ ꯐꯠꯇꯕ ꯀꯌꯥ ꯑꯁꯤ ꯉꯥꯛꯊꯣꯛꯂꯤꯕꯅꯤ꯫ ꯏꯃꯥ, ꯀꯔꯤꯃꯠꯇ ꯀꯤꯒꯅꯨ꯫ ꯍꯧꯖꯤꯛꯇꯤ ꯑꯩꯁꯨ ꯃꯍꯩ ꯍꯩꯔꯦ, ꯅꯆꯥ ꯄꯥꯡꯒꯜ ꯆꯥꯎꯔꯦ, ꯁꯣꯁꯣꯕꯤꯁꯨ ꯃꯉꯣꯟꯗ ꯃꯍꯩ ꯃꯇꯤꯛ ꯆꯥꯅ ꯌꯥꯎꯔꯨꯔꯦ꯫ ꯐꯠꯇ꯭ꯔꯕ ꯑꯃꯥꯏꯕꯁꯤꯡ, ꯃꯤꯑꯣꯏꯕꯕꯨ ꯂꯥꯟꯅ ꯂꯝꯖꯤꯡꯂꯤꯕ ꯃꯈꯣꯏꯅ ꯃꯍꯩ ꯊꯥꯖꯤꯟꯗꯨꯅ ꯁꯦꯟꯗꯥꯟ ꯂꯝꯕꯤ ꯑꯣꯏꯔꯤꯕ ꯀꯌꯥ ꯑꯁꯤ ꯅꯆꯥ ꯑꯅꯤ ꯆꯪꯗꯨꯅ ꯁꯣꯏꯗꯅꯃꯛꯀꯤ ꯃꯈꯣꯏꯕꯨ ꯄꯔꯥ ꯇꯝꯕꯤꯔꯒꯗꯕꯅꯤ ꯏꯃꯥ꯫ ꯅꯆꯥꯅ ꯍꯥꯏꯖꯔꯤꯕ ꯋꯥꯁꯦ ꯊꯥꯖꯕꯤꯗꯕ꯭ꯔꯥꯅꯦ ꯍꯥꯏꯗꯨꯅ ꯀꯥꯂꯨꯅ ꯃꯥꯒꯤ ꯃꯃꯥꯗ ꯈꯨꯔꯨꯝꯖꯗꯨꯅ ꯍꯥꯏꯖꯔꯝꯃꯤ꯫ ꯃꯆꯥꯒꯤ ꯊꯃꯣꯏ ꯁꯦꯡꯅ ꯍꯥꯏꯔꯤꯕ ꯋꯥꯔꯤꯁꯤꯡ ꯑꯗꯨ ꯇꯥꯔꯕ ꯃꯇꯝꯗꯗꯤ ꯃꯃꯥ ꯑꯗꯣ ꯑꯀꯤꯕ ꯐꯅ ꯐꯥꯎꯔꯕꯁꯨ ꯀꯥꯂꯨ ꯑꯃꯗꯤ ꯁꯣꯁꯣꯕꯤꯗ ꯃꯨꯟꯅ ꯃꯨꯟꯅ ꯌꯦꯡꯉꯤ꯫ ꯃꯤꯀꯨꯞ ꯑꯁꯦ ꯃꯃꯥꯒꯤꯁꯨ ꯍꯔꯥꯎꯕ ꯍꯥꯏꯒꯗ꯭ꯔꯥ, ꯅꯨꯡꯉꯥꯏꯕ ꯍꯥꯏꯒꯗ꯭ꯔꯥ ꯃꯃꯤꯠꯇ ꯃꯄꯤ ꯇꯥꯔꯛꯂꯤ꯫ ꯃꯃꯥꯅ ꯍꯥꯏ, ꯏꯃꯥꯒꯤ ꯏꯕꯨꯡꯉꯣ, ꯉꯁꯤ ꯑꯃꯨꯛꯇ ꯎꯗꯕ ꯊꯧꯗꯣꯛ ꯀꯌꯥ ꯑꯃ ꯏꯃꯥꯒꯤ ꯃꯤꯠꯇ ꯎꯔꯤꯕꯁꯦ ꯏꯃꯥ ꯇꯁꯦꯡꯅꯃꯛ ꯑꯀꯤꯕꯁꯨ ꯄꯣꯛꯏ꯫ ꯑꯗꯨꯒ ꯏꯆꯥꯅ ꯂꯤꯔꯤꯕ ꯋꯥꯔꯤꯁꯤꯡ ꯑꯁꯤ ꯇꯥꯕꯗ ꯏꯃꯥ ꯆꯥꯎꯊꯣꯛꯆꯩ꯫ ꯀꯔꯤꯒꯤ?
ꯑꯩꯅ ꯄꯨꯛꯆꯦꯟ ꯄꯤꯛꯂꯨꯕꯅꯤ ꯑꯩꯗꯤ ꯑꯍꯜ ꯃꯇꯝ ꯆꯣꯛꯂꯛꯂꯕꯅꯤ ꯑꯩ ꯑꯃꯅ ꯇꯥꯏꯕꯪ ꯊꯥꯗꯣꯛꯈꯤꯗꯕꯗꯤ ꯃꯇꯝꯁꯨ ꯀꯨꯏꯗ꯭ꯔꯕꯅꯤ ꯑꯗꯨꯕꯨ ꯈꯨꯟꯖꯥꯁꯤꯡꯒꯤ ꯑꯋꯥꯕ ꯇꯥꯍꯧꯒꯗꯕ ꯇꯨꯡꯒꯤ ꯈꯨꯟꯅꯥꯏ ꯑꯁꯤꯒꯤ ꯌꯨꯝꯕꯤ ꯑꯣꯏꯔꯛꯀꯗꯕ ꯀꯌꯥ ꯑꯁꯤꯒꯤ ꯑꯋꯥꯕꯁꯤꯗꯤ ꯅꯈꯣꯏꯅ ꯀꯜꯂꯛꯑꯣ ꯅꯈꯣꯏ ꯑꯅꯤꯒꯤ ꯊꯧꯅꯥꯅ ꯅꯈꯣꯏ ꯑꯅꯤꯒꯤ ꯃꯍꯩꯅ ꯐꯠꯇ꯭ꯔꯕ ꯑꯃꯥꯏꯕ ꯀꯌꯥ ꯑꯃ ꯂꯩꯔꯤꯕꯁꯦ ꯃꯈꯣꯏꯁꯤꯡ ꯑꯁꯤ ꯃꯥꯏꯊꯤꯕ ꯄꯤꯔꯛꯎꯀꯣ ꯍꯥꯏꯗꯨꯅ ꯃꯃꯥꯅ ꯋꯥꯗꯨ ꯍꯥꯏꯖꯔꯝꯃꯤ ꯑꯁꯨꯝꯅ ꯃꯇꯝ ꯀꯨꯏꯅ ꯂꯣꯠꯇꯨꯅ ꯂꯥꯛꯂꯝꯕ ꯃꯃꯥꯁꯤꯕꯨ ꯈꯪꯗꯅꯕ ꯍꯣꯠꯅꯔꯝꯕ ꯀꯌꯥ ꯑꯗꯣ ꯑꯁꯤꯗꯤ ꯂꯣꯠꯇꯨꯅ ꯊꯝꯕ ꯌꯥꯔꯛꯇꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯃꯥꯗꯨꯁꯨ ꯈꯪꯈꯤꯔꯝꯃꯤ ꯃꯃꯥꯗꯣ ꯃꯥꯒꯤ ꯀꯥꯗ ꯇꯨꯝꯕ ꯆꯪꯈ꯭ꯔꯦ ꯀꯥꯂꯨ ꯑꯃꯗꯤ ꯁꯣꯁꯣꯕꯤꯁꯨ ꯃꯈꯣꯏ ꯑꯅꯤ ꯀꯥꯗ ꯂꯥꯛꯏ ꯐꯃꯨꯡꯗ ꯂꯣꯡꯅ ꯍꯤꯞꯊꯔꯒ ꯃꯈꯣꯏ ꯑꯅꯤ ꯋꯥꯈꯜ ꯀꯌꯥ ꯑꯃ ꯈꯜꯂꯤ ꯑꯗꯨꯒ ꯋꯥ ꯀꯌꯥ ꯑꯃꯁꯨ ꯇꯥꯟꯅꯔꯝꯃꯤ ꯁꯣꯁꯣꯕꯤꯅ ꯍꯥꯏ ꯑꯩ ꯃꯇꯝ ꯀꯨꯏꯅ ꯅꯈꯣꯏꯒꯤ ꯃꯔꯛꯇ ꯂꯩꯕ ꯌꯥꯔꯔꯣꯏ ꯐꯠꯇꯕ ꯀꯌꯥ ꯑꯁꯤꯒꯤ ꯄꯔꯥ ꯇꯝꯕꯤꯒꯗꯕ ꯃꯇꯝ ꯑꯗꯣ ꯀꯨꯏꯔꯛꯇ꯭ꯔꯕꯅꯤ ꯑꯗꯨꯒ ꯇꯥꯏꯕꯪꯄꯥꯜ ꯑꯁꯦ ꯅꯪꯅ ꯑꯃꯨꯛ ꯍꯟꯅ ꯄꯥꯜꯍꯧꯒꯗꯕꯅꯤ ꯅꯪꯅ ꯈꯨꯗꯤꯡꯃꯛꯁꯤꯡ ꯑꯁꯦ ꯉꯥꯛꯁꯤꯜꯂꯛꯀꯗꯕꯅꯤ ꯁꯣꯁꯣꯕꯤꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯀꯥꯂꯨ ꯋꯥꯈꯜ ꯅꯨꯡꯉꯥꯏꯔꯝꯗꯦ ꯑꯗꯨꯝꯅ ꯍꯥꯏꯒꯅꯨ ꯍꯥꯏꯗꯨꯅ ꯍꯥꯏ ꯑꯗꯨꯕꯨ ꯁꯣꯁꯣꯕꯤꯅ ꯌꯥꯔꯝꯗꯦ ꯂꯥꯏꯒ ꯃꯤꯒ ꯀꯩꯗꯧꯉꯩꯗ ꯇꯣꯠꯁꯤꯟꯅꯗꯨꯅ ꯂꯩꯕ ꯌꯥꯗꯦ ꯑꯩꯗꯤ ꯃꯇꯝ ꯈꯔꯒꯤꯗꯃꯛꯇ ꯇꯥꯏꯕꯪ ꯈꯨꯟꯅꯥꯏ ꯑꯁꯤꯒꯤ ꯃꯇꯦꯡ ꯄꯥꯡꯅꯕ ꯂꯥꯛꯄꯅꯤ ꯅꯍꯥꯛꯅꯅꯤ ꯃꯍꯨꯠ ꯁꯤꯜꯂꯧꯒꯗꯧꯔꯤꯕ ꯄꯣꯊꯥꯎꯁꯦ ꯇꯨꯝꯃꯨꯁꯦ ꯑꯁꯨꯝꯅ ꯀꯥꯂꯨꯕꯨ ꯇꯨꯝꯃꯨ ꯍꯥꯏꯗꯨꯅ ꯁꯣꯁꯣꯕꯤꯅ ꯍꯥꯏꯔꯝꯃꯤ ꯁꯣꯁꯣꯕꯤ ꯂꯣꯡꯅ ꯍꯤꯞꯊꯅꯕ ꯍꯣꯠꯅꯕ ꯇꯥꯔꯕꯁꯨ ꯃꯍꯥꯛꯁꯨ ꯉꯁꯤꯗꯤ ꯃꯕꯨꯡ ꯅꯨꯡꯁꯤꯕ꯭ꯔꯥ ꯀꯩꯅꯣꯝꯃ ꯐꯥꯎꯔꯛꯏ ꯃꯃꯤꯠꯇ ꯃꯄꯤ ꯑꯁꯤ ꯂꯦꯞꯄ ꯂꯩꯇꯅ ꯇꯥꯔꯛꯏ ꯀꯥꯂꯨꯅ ꯅꯥꯀꯜ ꯑꯃꯗ ꯆꯦꯞꯇꯨꯅ ꯇꯨꯝꯂꯝꯕ ꯇꯥꯔꯕꯁꯨ ꯍꯥꯏꯐꯦꯠꯇꯪ ꯃꯥꯒꯤ ꯃꯥꯏꯊꯣꯡ ꯑꯁꯤꯅ ꯂꯩꯊꯣꯔꯛꯄ ꯃꯇꯝꯗ ꯁꯣꯁꯣꯕꯤꯒꯤ ꯃꯤꯠꯂꯨꯗꯒꯤ ꯄꯤꯔꯥꯡ ꯁꯤꯟꯊꯔꯤꯕꯁꯦ ꯀꯥꯂꯨꯅ ꯎꯔꯝꯃꯤ ꯄꯤꯔꯥꯡ ꯁꯤꯟꯊꯔꯤꯕꯗꯨ ꯎꯕꯗ ꯀꯥꯂꯨꯅ ꯅꯄꯤ ꯇꯥꯍꯟꯒꯅꯨ ꯀꯔꯤꯒꯤꯅꯣ ꯊꯧꯅꯥ ꯂꯩꯇꯕ ꯇꯧꯒꯅꯨ ꯅꯍꯥꯛ ꯑꯩꯈꯣꯏꯕꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯄ ꯌꯥꯔꯣꯏ ꯅꯪꯒꯤ ꯊꯕꯛ ꯈꯨꯗꯤꯡꯃꯛꯇꯁꯨ ꯑꯩꯅ ꯃꯇꯦꯡ ꯄꯥꯡꯒꯅꯤ ꯃꯇꯝ ꯀꯨꯏꯅ ꯂꯩꯃꯤꯟꯅꯈꯤꯁꯤ ꯁꯦ ꯅꯪꯅ ꯀꯞꯄꯗꯨ ꯎꯔꯒ ꯑꯩ ꯀꯩꯅꯣꯝꯃ ꯇꯧꯏ ꯍꯥꯏꯗꯨꯅ ꯀꯥꯂꯨꯅ ꯋꯥ ꯍꯥꯏꯔꯝꯃꯤ ꯁꯣꯁꯣꯕꯤꯅ ꯑꯩ ꯀꯞꯄꯔꯣꯏ ꯑꯩ ꯀꯩꯁꯨꯝ ꯇꯧꯔꯣꯏꯁꯤ ꯇꯨꯝꯃꯨꯁꯦ ꯑꯁꯨꯝꯅ ꯀꯥꯂꯨ ꯇꯨꯝꯍꯜꯂꯝꯃꯤ ꯉꯁꯤꯒꯤ ꯑꯊꯦꯡꯕ ꯅꯣꯡꯉꯥꯜꯂꯝꯗꯥꯏꯒꯤ ꯃꯇꯝ ꯑꯁꯤꯅꯤ ꯍꯥꯏꯅꯕ ꯂꯩ ꯂꯝ ꯁꯟꯅ ꯍꯦꯟꯅ ꯃꯆꯤ ꯁꯥꯡꯕ꯭ꯔꯥ ꯅꯥꯟꯊꯣꯛꯈꯤꯕ ꯉꯥ ꯆꯥꯎꯕ꯭ꯔꯥ ꯃꯁꯤ ꯑꯍꯜ ꯂꯃꯟꯁꯤꯡꯅ ꯇꯠꯇꯅ ꯍꯥꯏꯅꯔꯤꯕ ꯄ꯭ꯔꯃꯥꯟꯅꯤ ꯂꯝ ꯁꯟꯅ ꯃꯆꯤ ꯁꯥꯡꯉꯤ ꯅꯥꯟꯊꯣꯛꯈꯤꯕ ꯉꯥ ꯆꯥꯎꯏ ꯍꯥꯏꯔꯤꯕꯁꯤ ꯃꯁꯤꯃꯛ ꯉꯁꯤꯗꯤ ꯑꯊꯦꯡꯕ ꯑꯍꯤꯡꯒꯤ ꯅꯣꯡꯉꯥꯜꯂꯝꯗꯥꯏꯒꯤ ꯃꯇꯝ ꯑꯁꯤꯗ ꯂꯨꯀꯦꯗ ꯊꯣꯛꯂꯕꯅꯤ ꯂꯨꯀꯦꯅ ꯁꯣꯁꯣꯕꯤꯕꯨ ꯃꯤꯔꯥꯏꯈꯤꯕꯅꯤ ꯑꯗꯨꯒ ꯑꯇꯣꯞꯄ ꯑꯅꯧ ꯑꯅꯧꯕ ꯁꯥꯔꯣꯏ ꯉꯥꯔꯣꯏ ꯀꯌꯥ ꯑꯃ ꯃꯥꯅ ꯂꯣꯏꯅꯗꯨꯅ ꯃꯈꯣꯏꯗ ꯍꯦꯟꯅ ꯃꯍꯩ ꯐꯪꯒꯅꯤ ꯃꯈꯣꯏꯅ ꯁꯣꯁꯣꯕꯤꯕꯨ ꯃꯥꯏꯊꯤꯕ ꯄꯤꯒꯅꯤ ꯍꯥꯏꯗꯨꯅ ꯃꯥꯅ ꯈꯜꯂꯕꯅꯤ ꯑꯗꯨꯕꯨ ꯃꯥꯅ ꯍꯣꯠꯅꯔꯤꯕ ꯁꯥꯔꯣꯏ ꯉꯥꯔꯣꯏ ꯀꯌꯥ ꯑꯁꯤꯅꯗꯤ ꯁꯣꯁꯣꯕꯤꯕꯨ ꯃꯥꯏꯊꯤꯕ ꯄꯤꯕ ꯉꯝꯕꯗꯤ ꯂꯥꯗꯅ ꯁꯣꯁꯣꯕꯤꯒꯤ ꯃꯅꯥꯛ ꯐꯥꯎꯕ ꯅꯛꯄ ꯉꯝꯗꯕꯅꯤ ꯁꯥꯔꯣꯏ ꯃꯁꯤꯡ ꯌꯥꯝꯂꯦ ꯆꯠꯈ꯭ꯔꯤꯕ ꯑꯗꯨꯕꯨ ꯑꯋꯥꯕ ꯈꯨꯗꯣꯡꯊꯤꯕ ꯇꯥꯔꯒ ꯁꯨꯝ ꯍꯜꯂꯛꯄꯅꯤ ꯂꯨꯀꯦꯅꯁꯨ ꯌꯥꯝꯅ ꯀꯟꯅ ꯍꯣꯠꯅꯗꯨꯅ ꯁꯣꯁꯣꯕꯤꯒꯤ ꯃꯁꯛ ꯃꯥꯟꯅꯕ ꯃꯗꯨ ꯆꯣꯝꯕꯤꯁꯤꯁꯨ ꯃꯥꯅ ꯀꯟꯅ ꯂꯣꯏꯅꯗꯨꯅ ꯁꯣꯁꯣꯕꯤꯒꯤ ꯃꯊꯛꯇ ꯂꯥꯟꯗꯥꯅꯕ ꯍꯣꯠꯅꯔꯛꯄꯅꯤ ꯑꯗꯨꯕꯨ ꯃꯗꯨ ꯆꯣꯝꯕꯤꯅꯁꯨ ꯁꯣꯁꯣꯕꯤꯒꯤ ꯃꯊꯛꯇ ꯀꯔꯤꯃꯇ ꯆꯪꯕ ꯉꯝꯗꯕꯅꯤ ꯃꯁꯤꯒꯤꯁꯨ ꯃꯊꯛꯇ ꯑꯃꯥꯏꯕ ꯑꯁꯤꯅ ꯑꯍꯤꯡ ꯊꯦꯡꯅ ꯁꯥꯔꯣꯏ ꯉꯥꯔꯣꯏ ꯀꯌꯥ ꯑꯃ ꯀꯧꯗꯨꯅ ꯑꯃꯗꯤ ꯃꯤ ꯑꯁꯤꯕꯨ ꯐꯥꯎꯕ ꯃꯣꯡꯐꯝꯗꯒꯤ ꯃꯈꯣꯏꯒꯤ ꯁꯔꯨ ꯁꯌꯥꯡꯁꯤꯡ ꯑꯁꯤ ꯂꯧꯊꯣꯛꯇꯨꯅ ꯀꯧꯔꯨꯕ ꯀꯌꯥ ꯑꯁꯤꯅ ꯍꯧꯖꯤꯛꯇꯤ ꯃꯈꯣꯏꯁꯤꯡ ꯑꯁꯤꯅ ꯍꯟꯗꯅ ꯑꯃꯥꯏꯕ ꯂꯨꯀꯦ ꯑꯁꯤꯕꯨ ꯇꯨꯝꯕ ꯌꯥꯍꯜꯂꯝꯗꯦ ꯃꯍꯥꯛꯅ ꯉꯥꯛꯇꯪ ꯄꯣꯊꯥꯅꯕ ꯍꯣꯠꯅꯩ ꯃꯁꯤꯡ ꯌꯥꯝꯂꯕ ꯁꯥꯔꯣꯏꯁꯤꯡ ꯑꯁꯤ ꯑꯃꯁꯨ ꯃꯥꯒꯤ ꯇꯨꯝꯂꯤꯕ ꯌꯨꯝ ꯑꯗꯨꯒꯤ ꯑꯀꯣꯏꯕꯗ ꯀꯣꯏꯄꯥꯏ ꯄꯥꯗꯨꯅ ꯈꯣꯠꯇꯨꯅ ꯃꯈꯣꯏꯒꯤ ꯊꯕꯛ ꯄꯤꯌꯨ ꯃꯈꯣꯏꯒꯤ ꯆꯥꯛꯊꯥꯛ ꯄꯤꯌꯨ ꯍꯥꯏꯗꯨꯅ ꯒꯔꯪ ꯉꯪꯗꯨꯅ ꯑꯗꯨꯃꯛ ꯂꯩꯔꯤꯕꯅꯤ ꯑꯁꯨꯝꯅ ꯇꯧꯔꯛꯂꯤꯕꯁꯦ ꯃꯇꯝ ꯀꯨꯏꯔꯕꯅꯤ ꯑꯗꯨꯕꯨ ꯉꯁꯤꯒꯤ ꯅꯣꯡꯉꯥꯜꯂꯝꯗꯥꯏꯒꯤ ꯃꯇꯝ ꯑꯁꯤꯗꯗꯤ ꯁꯥꯊꯤꯕꯒꯤ ꯃꯇꯧ ꯑꯃꯅꯤ ꯑꯃꯥꯏꯕ ꯂꯨꯀꯦꯒꯤ ꯃꯁꯥꯗ ꯐꯥꯎꯔꯤꯕ ꯃꯈꯣꯏꯁꯤꯡ ꯑꯁꯤꯅ ꯉꯔꯪ ꯉꯪꯕꯒꯤ ꯃꯇꯧ ꯑꯁꯤꯗ ꯑꯃꯥꯏꯕ ꯂꯨꯀꯦ ꯑꯁꯤ ꯈꯥꯡꯕ ꯉꯝꯂꯗꯨꯅ ꯈꯪꯒꯅꯤ ꯅꯈꯣꯏꯁꯤꯡ ꯑꯁꯤ ꯉꯁꯤꯗꯤ ꯂꯝ ꯌꯥꯝꯅ ꯍꯦꯜꯂꯦ ꯐꯥꯖꯤꯜꯂꯒ ꯊꯝꯂꯒꯦ ꯅꯈꯣꯏꯁꯤꯡ ꯑꯁꯤ ꯄꯨꯟꯁꯤꯜꯂꯒ ꯊꯝꯂꯒꯦ ꯍꯥꯏꯗꯨꯅ ꯑꯃꯥꯏꯕ ꯂꯨꯀꯦꯅ ꯍꯦꯛ ꯍꯣꯠꯅꯔꯨꯕꯅꯤ ꯑꯁꯨꯝꯅ ꯏꯃꯨꯡꯗꯒꯤ ꯌꯥꯝꯅ ꯁꯥꯎꯅ ꯑꯃꯥꯏꯕ ꯂꯨꯀꯦ ꯂꯥꯏꯁꯣꯟ ꯁꯣꯟꯗꯨꯅ ꯃꯁꯥꯗ ꯅꯥꯟꯊꯔꯒ ꯃꯍꯥꯛꯁꯦ ꯊꯣꯛꯂꯛꯄꯅꯤ ꯁꯥꯔꯣꯏꯁꯤꯡ ꯑꯗꯣ ꯃꯥꯕꯨ ꯎꯕꯗ ꯃꯁꯥꯁꯤꯡ ꯑꯗꯣ ꯍꯔꯥꯎꯕꯅ ꯃꯔꯩ ꯁꯥꯡꯅ ꯇꯤꯡꯊꯣꯛꯄ ꯃꯃꯤꯠ ꯏꯔꯥꯎ ꯂꯥꯎꯅ ꯌꯦꯡꯕ ꯀꯌꯥ ꯑꯃꯁꯨ ꯌꯥꯎꯔꯤꯕꯅꯤ ꯑꯃꯥꯏꯕ ꯂꯨꯀꯦꯅ ꯍꯟꯗꯣꯛꯑꯣ ꯍꯥꯏꯗꯨꯅ ꯂꯥꯏꯁꯣꯟ ꯁꯣꯟꯗꯨꯅ ꯃꯈꯣꯏꯒꯤꯗꯃꯛꯇ ꯀꯔꯤꯒꯨꯝꯕ ꯈꯔ ꯄꯤꯅꯅꯕꯁꯨ ꯍꯣꯠꯅꯔꯤ ꯑꯗꯨꯕꯨ ꯁꯥꯔꯣꯏꯁꯤꯡ ꯑꯁꯤ ꯍꯟꯗꯛ ꯃꯇꯝ ꯈꯔ ꯑꯁꯤ ꯃꯈꯣꯏꯗ ꯌꯥꯝꯅ ꯁꯥꯎꯅꯤꯡꯕ ꯃꯅꯤꯡ ꯃꯈꯥ ꯏꯊꯨꯡ ꯊꯨꯡꯗꯕꯗꯧꯅ ꯇꯧꯏ ꯅꯥꯀꯜ ꯑꯃꯗꯅ ꯑꯃꯥꯏꯕ ꯂꯨꯀꯦꯅ ꯃꯈꯣꯏꯒꯤꯗꯃꯛꯇ ꯆꯥꯛꯊꯥꯛꯁꯤꯡ ꯄꯤꯅꯅꯕ ꯍꯣꯠꯅꯔꯤ ꯅꯥꯀꯜ ꯑꯃꯗꯒꯤ ꯁꯥꯔꯣꯏꯁꯤꯡ ꯈꯔꯅ
ꯑꯃꯥꯏꯕ ꯂꯨꯀꯦꯕꯨ ꯇꯨꯡꯂꯣꯝꯗꯒꯤ ꯆꯠꯅꯕ ꯈꯣꯠꯅꯕ ꯍꯣꯠꯅꯔꯤ ꯑꯗꯨꯕꯨ ꯈꯣꯠꯄ ꯆꯠꯄꯗꯤ ꯄꯥꯛ ꯍꯦꯛ ꯉꯝꯗꯦ ꯑꯃꯥꯏꯕ ꯂꯨꯀꯦꯁꯨ ꯌꯥꯝꯅ ꯀꯜꯂꯕ ꯃꯍꯤ ꯀꯌꯥ ꯑꯃ ꯄꯥꯏꯔꯤꯕꯅꯤ ꯃꯥꯒꯤ ꯃꯍꯩꯁꯤꯡ ꯑꯗꯨ ꯁꯣꯗꯨꯅ ꯊꯥꯕ ꯃꯇꯝꯗ ꯁꯥꯔꯣꯏꯁꯤꯡ ꯑꯗꯨ ꯃꯐꯝ ꯑꯁꯤꯗꯒꯤ ꯃꯥꯡꯈꯤꯕꯁꯨ ꯌꯥꯎꯔꯤꯕꯅꯤ ꯑꯗꯨꯅ ꯃꯥꯒꯤ ꯃꯍꯩ ꯑꯗꯨꯕꯨꯁꯨ ꯀꯤꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯈꯣꯏꯅ ꯄꯥꯛ ꯍꯦꯛ ꯂꯥꯝꯁꯤꯟꯕ ꯈꯣꯠꯄꯅꯆꯤꯡꯕ ꯀꯌꯥ ꯑꯃ ꯇꯧꯕꯁꯨ ꯉꯝꯗꯦ ꯑꯗꯨꯕꯨ ꯁꯥꯎꯅꯤꯡꯕꯅꯗꯤ ꯃꯈꯣꯏꯁꯤꯡ ꯑꯁꯤ ꯀꯩꯅꯣꯝꯃ ꯇꯧꯔꯕꯅꯤ ꯃꯇꯝ ꯑꯁꯤꯗ ꯃꯇꯨ ꯆꯣꯝꯕꯤꯗꯤ ꯃꯈꯣꯏꯒꯤ ꯃꯔꯛꯇꯁꯨ ꯌꯥꯎꯗꯦ ꯃꯇꯨ ꯆꯣꯝꯕꯤꯅ ꯇꯣꯉꯥꯟꯅ ꯅꯥꯀꯜ ꯑꯃꯗ ꯂꯩꯔꯤꯕꯅꯤ ꯃꯇꯨ ꯆꯣꯝꯕꯤꯗꯤ ꯃꯁꯤꯒꯨꯝꯕ ꯐꯠꯇꯕ ꯊꯕꯛꯁꯤꯡ ꯑꯁꯤ ꯃꯥꯗꯤ ꯇꯧꯗꯦ ꯑꯗꯨꯕꯨ ꯍꯧꯖꯤꯛ ꯆꯥꯛꯊꯥꯛ ꯄꯤꯅꯕ ꯍꯣꯠꯅꯔꯤꯕ ꯁꯥꯔꯣꯏꯁꯤꯡ ꯑꯁꯤ ꯑꯁꯥꯎ ꯄꯔꯩ ꯆꯟꯈ꯭ꯔ ꯃꯥꯜꯂꯦ ꯑꯁꯣꯝ ꯅꯥꯀꯟꯗ ꯂꯨꯀꯦꯅ ꯃꯈꯣꯏꯒꯤꯗꯃꯛꯇ ꯆꯥꯛꯊꯥꯛ ꯄꯤꯔꯤꯉꯩ ꯊꯕꯛ ꯈꯔ ꯄꯤꯔꯤꯉꯩ ꯃꯇꯝ ꯑꯁꯤꯗ ꯇꯨꯡꯂꯣꯝꯗꯒꯤ ꯁꯥꯔꯣꯏ ꯑꯃꯅꯤ ꯑꯗꯨꯝ ꯄꯥꯏꯁꯤꯜꯂꯛꯑꯝꯕꯗꯣ ꯍꯧꯖꯤꯛꯇꯤ ꯃꯈꯣꯏ ꯃꯔꯤ ꯃꯉꯥ ꯆꯪꯗꯨꯅ ꯂꯨꯀꯦ ꯑꯁꯦ ꯍꯦꯛꯇ ꯀꯤꯠꯅ ꯅꯝꯈꯤꯕꯅꯤ ꯃꯥꯕꯨ ꯅꯝꯂꯒ ꯊꯝꯕ ꯃꯇꯝ ꯑꯁꯤꯗ ꯂꯨꯀꯦ ꯑꯁꯦ ꯂꯦꯡꯕ ꯉꯝꯈꯤꯗꯦ ꯂꯥꯏꯁꯣꯟ ꯁꯣꯟꯕꯁꯨ ꯅꯪꯍꯧꯗ꯭ꯔꯦ ꯃꯈꯣꯏ ꯁꯥꯔꯣꯏ ꯑꯅꯤ ꯑꯍꯨꯝ ꯆꯪꯗꯨꯅ ꯃꯥꯒꯤ ꯃꯆꯤꯟ ꯃꯥꯒꯤ ꯃꯈꯧꯔꯤꯗ ꯌꯥꯝꯅ ꯀꯟꯅ ꯅꯝꯗꯨꯅ ꯂꯨꯀꯦꯕꯨ ꯂꯦꯡ ꯑꯣꯠꯄ ꯉꯝꯗꯕ ꯃꯈꯩ ꯍꯥꯠꯂꯒꯦ ꯍꯥꯠꯇꯨꯅ ꯃꯈꯣꯏꯅ ꯇꯧꯔꯛꯄꯅꯤ ꯃꯁꯤꯅꯤ ꯍꯨꯏꯅꯥꯎ ꯃꯆꯥ ꯆꯥꯎꯅꯕ ꯌꯣꯠꯂꯒ ꯆꯥꯎꯔꯛꯂꯕ ꯃꯇꯝꯗ ꯃꯄꯨꯗ ꯑꯣꯟꯁꯤꯜꯂꯒ ꯆꯤꯛꯄ ꯍꯥꯏꯕꯗꯨꯒꯤ ꯃꯇꯧꯗꯨꯔꯥ ꯂꯨꯀꯦ ꯂꯦꯡꯕ ꯉꯝꯗ꯭ꯔꯦ ꯃꯈꯣꯡ ꯑꯗꯨ ꯐ꯭ꯔꯤꯡ ꯐ꯭ꯔꯤꯡ ꯀꯥꯎꯈ꯭ꯔꯦ ꯌꯥꯝꯅ ꯀꯟꯅ ꯁꯣꯔ ꯍꯣꯠꯅꯕꯁꯨ ꯍꯣꯠꯅꯩ ꯑꯗꯨꯒ ꯂꯥꯏꯁꯣꯟ ꯁꯣꯟꯕ ꯉꯝꯗꯕ ꯇꯥꯔꯕꯗꯤ ꯃꯈꯣꯏꯁꯤꯡ ꯑꯁꯦ ꯃꯥꯅꯁꯨ ꯃꯥꯏꯊꯤꯕ ꯄꯤꯕ ꯉꯝꯒꯗꯧꯔꯕꯅꯤ ꯂꯥꯏꯁꯣꯟ ꯁꯣꯟꯕꯁꯨ ꯉꯝꯗ꯭ꯔꯦ ꯑꯗꯨꯒ ꯃꯇꯨ ꯆꯣꯝꯕꯤꯕꯁꯨ ꯃꯥꯅ ꯀꯧꯕ ꯉꯝꯗ꯭ꯔꯦ ꯃꯁꯤꯒꯤ ꯃꯇꯝ ꯑꯁꯤꯗ ꯂꯨꯀꯦ ꯑꯁꯤ ꯁꯣꯔ ꯑꯁꯤ ꯍꯣꯟꯕ ꯉꯝꯂꯛꯇ꯭ꯔꯦ ꯃꯁꯥꯁꯤ ꯐ꯭ꯔꯤꯡ ꯐ꯭ꯔꯤꯡ ꯀꯥꯎꯕ ꯍꯧꯔꯛꯂꯕꯅꯤ ꯑꯗꯨꯕꯨ ꯈꯪꯍꯧꯗꯦ ꯃꯤꯅꯤꯠ ꯑꯃꯅꯤꯒꯤ ꯃꯇꯨꯡ ꯑꯁꯤꯗ ꯀꯗꯣꯝꯗꯒꯤꯅꯣ ꯈꯪꯗꯕ ꯁꯥꯐꯨ ꯁꯥꯎꯝ ꯑꯃꯈꯛ ꯂꯥꯛꯈꯤꯔꯝꯃꯤ ꯁꯥꯐꯨ ꯁꯥꯎꯝ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯃꯥꯏꯕ ꯂꯨꯀꯦꯕꯨ ꯍꯥꯠꯂꯒꯦ ꯍꯥꯏꯗꯨꯅ ꯅꯝꯂꯝꯕ ꯁꯥꯔꯣꯏꯁꯤꯡ ꯑꯁꯤ ꯂꯥꯛꯇꯨꯅ ꯂꯪꯈꯤꯕꯅꯤ ꯑꯃꯗꯤ ꯁꯥꯎꯝ ꯑꯗꯨꯅ ꯊꯥꯕ ꯃꯇꯝꯗ ꯁꯥꯔꯣꯏꯁꯤꯡ ꯑꯁꯤ ꯃꯐꯝ ꯑꯁꯤꯃꯛꯇꯗ ꯎꯠꯀꯤ ꯃꯇꯧꯗꯧꯅ ꯁ꯭ꯋꯥꯏ ꯁ꯭ꯋꯥꯏ ꯃꯥꯡꯈꯤꯕ ꯑꯃꯗꯤ ꯎꯠ ꯑꯣꯟꯗꯨꯅ ꯃꯈꯥꯗ ꯇꯥꯈꯤꯕꯁꯨ ꯌꯥꯝꯅ ꯌꯥꯎꯔꯝꯃꯤ ꯑꯃꯥꯏꯕ ꯂꯨꯀꯦ ꯂꯣꯛ ꯀꯪꯈꯨ ꯈꯨꯔꯔꯤ ꯃꯈꯧꯔꯤ ꯑꯗꯨꯗ ꯃꯥꯒꯤ ꯃꯈꯨꯠꯅ ꯄꯥꯏꯖꯔꯒ ꯌꯥꯝꯅ ꯋꯥꯅ ꯑꯃꯥꯏꯕ ꯂꯨꯀꯦ ꯁꯣꯔ ꯊꯕꯦ ꯊꯕꯦ ꯍꯣꯜꯂꯔꯤ ꯑꯗꯨꯒ ꯇꯧꯔꯤꯕ ꯃꯇꯧꯁꯤꯡ ꯑꯁꯤ ꯉꯛꯄꯗꯒꯤ ꯀꯔꯤ ꯁꯥꯐꯨꯅ ꯀꯔꯤ ꯁꯥꯎꯝꯅꯣ ꯍꯥꯏꯗꯨꯅ ꯑꯃꯥꯏꯕ ꯂꯨꯀꯦꯅ ꯌꯦꯡꯂꯝꯃꯤ ꯁꯥꯐꯨ ꯁꯥꯎꯝ ꯑꯁꯤ ꯍꯧꯖꯤꯛ ꯐꯥꯎꯕꯗꯤ ꯃꯁꯛ ꯎꯗꯦ ꯃꯁꯛ ꯃꯆꯨ ꯈꯪꯕꯁꯨ ꯉꯝꯗꯦ ꯁꯥꯔꯣꯏꯁꯤꯡ ꯃꯃꯤꯠ ꯂꯥꯎꯊꯣꯛꯇꯨꯅ ꯃꯔꯩ ꯁꯥꯡꯅ ꯁꯥꯡꯅ ꯇꯤꯡꯊꯣꯛꯇꯨꯅ ꯑꯀꯣꯏꯕꯁꯤꯗ ꯀꯣꯏꯄꯥꯏ ꯄꯥꯏꯔꯤ ꯑꯀꯤꯕꯒꯤ ꯃꯁꯛꯅꯤ ꯑꯗꯨꯕꯨ ꯃꯈꯣꯏꯁꯤꯡ ꯑꯁꯤ ꯃꯥꯏꯀꯩ ꯈꯪꯗꯅ ꯍꯨꯝꯂꯛꯄ ꯁꯥꯐꯨꯁꯤꯡ ꯁꯥꯎꯝꯁꯤꯡ ꯑꯗꯨꯅ ꯊꯥꯕ ꯃꯇꯝꯗ ꯃꯈꯣꯏꯁꯤꯡ ꯑꯁꯤ ꯃꯥꯏꯀꯩ ꯁꯂꯥꯏ ꯈꯪꯗꯅ ꯄꯨꯛ ꯄꯨꯛ ꯀꯦꯟꯗꯨꯅ ꯇꯥꯈꯤꯕꯁꯨ ꯑꯗꯨꯃꯛ ꯌꯥꯎꯔꯔꯤ ꯎꯠ ꯑꯣꯟꯈꯤꯕꯁꯨ ꯌꯥꯎꯔꯔꯤ ꯑꯁꯨꯝꯅ ꯉꯥꯏꯍꯥꯛꯇꯪꯒꯤ ꯃꯅꯨꯡ ꯑꯁꯤꯗ ꯌꯥꯝꯅ ꯁꯥꯊꯤꯔꯕꯒꯤ ꯇꯝꯊꯤꯔꯕꯒꯤ ꯃꯇꯧ ꯀꯌꯥ ꯑꯃ ꯊꯣꯛꯈꯤꯔꯝꯃꯤ ꯑꯁꯨꯝꯅ ꯃꯤꯅꯤꯠ 4-5ꯒꯤ ꯃꯇꯨꯡꯗꯗꯤ ꯃꯐꯝ ꯑꯁꯤ ꯏꯆꯤꯛ ꯆꯤꯛꯈ꯭ꯔꯦ ꯑꯃꯥꯏꯕ ꯂꯨꯀꯦ ꯌꯥꯝꯅ ꯋꯥꯅ ꯐꯝꯂꯒ ꯂꯩꯔꯔꯤ ꯑꯗꯨꯒ ꯑꯀꯣꯏꯕꯁꯤꯗ ꯀꯔꯤ ꯃꯇꯧꯅꯣ ꯍꯥꯏꯗꯨꯅ ꯃꯥꯅ ꯌꯦꯡꯂꯝꯃꯤ ꯑꯁꯨꯝꯅ ꯃꯥꯅ ꯌꯦꯡꯂꯤꯉꯩꯒꯤ ꯃꯇꯝ ꯑꯁꯤꯗ ꯃꯃꯤ ꯁꯥꯃꯤꯒꯤ ꯁꯛꯇꯝ ꯑꯃꯈꯛ ꯑꯃꯥꯏꯕ ꯂꯨꯀꯦꯒꯤ ꯃꯥꯡꯃꯛꯇꯗ ꯎꯍꯜꯂꯛꯑꯝꯃꯤ ꯑꯗꯨꯒ ꯉꯥꯏꯍꯥꯛꯇꯪ ꯎꯍꯜꯂꯝꯕ ꯇꯥꯔꯕꯁꯨ ꯃꯈꯨꯠ ꯍꯥꯏꯗꯨꯅ ꯁꯛꯇꯝ ꯑꯁꯤ ꯑꯗꯨꯃꯛ ꯆꯠꯈꯤꯔꯝꯃꯤ ꯍꯧꯖꯤꯛꯇꯤ ꯃꯃꯤ ꯁꯥꯃꯤꯒꯤ ꯁꯛꯇꯝ ꯑꯃꯈꯛ ꯃꯥꯅ ꯎꯍꯧꯔꯤꯕꯁꯤ ꯑꯃꯥꯏꯕ ꯂꯨꯀꯦꯒꯤ ꯋꯥꯈꯜꯗ ꯃꯍꯥꯛꯅ ꯂꯥꯝꯁꯤꯟꯕ ꯉꯝꯂꯔꯦ ꯑꯗꯨꯒ ꯃꯃꯤꯠꯅꯁꯨ ꯎꯕꯗ ꯑꯗꯨꯃꯛ ꯈꯪꯕ ꯉꯝꯂꯔꯦ ꯃꯤꯀꯨꯞ ꯑꯁꯤ ꯑꯃꯥꯏꯕ ꯂꯨꯀꯦ ꯃꯄꯤ ꯇꯥꯔꯛꯏ ꯃꯥꯒꯤ ꯃꯆꯤꯟꯗ ꯇꯞꯅ ꯇꯞꯅ ꯁꯣꯜꯂꯛꯏ ꯑꯣ ꯅꯍꯥꯛ ꯑꯣꯏꯔꯦ ꯑꯁꯨꯝꯅ ꯑꯃꯥꯏꯕ ꯂꯨꯀꯦꯅ ꯇꯞꯅ ꯇꯞꯅ ꯁꯣꯜꯂꯤ ꯑꯩꯅ ꯃꯇꯝ ꯑꯁꯨꯛ ꯀꯨꯏꯕꯁꯦ ꯐꯠꯇ ꯂꯧꯁꯤꯡ ꯀꯌꯥ ꯑꯃ ꯁꯤꯜꯂꯤ ꯐꯠꯇꯕ ꯋꯥꯈꯜ ꯀꯌꯥ ꯑꯃ ꯈꯜꯂꯤ ꯅꯪꯕꯨ ꯃꯥꯏꯊꯤꯕ ꯄꯤꯅꯕ ꯅꯪꯕꯨ ꯃꯥꯡꯍꯟꯅꯕ ꯅꯈꯣꯏꯒꯤ ꯈꯨꯟꯖꯥ ꯀꯌꯥ ꯑꯗꯨꯕꯨꯁꯨ ꯍꯦꯟꯅ ꯋꯥꯅꯕ ꯍꯣꯠꯅꯩ ꯑꯗꯨꯕꯨ ꯅꯪꯗꯤ ꯑꯩꯉꯣꯟꯗ ꯐꯠꯇꯕ ꯋꯥꯈꯜꯗꯣ ꯃꯤꯀꯨꯞ ꯑꯁꯤ ꯐꯥꯎꯕ ꯈꯜꯂꯝꯗꯦ ꯑꯩꯒꯤ ꯑꯋꯥꯕ ꯈꯨꯗꯣꯡꯊꯤꯕ ꯇꯥꯔꯕ ꯃꯇꯝ ꯑꯁꯤꯗ ꯐꯥꯎꯕ ꯅꯍꯥꯛꯅ ꯑꯩꯒꯤ ꯃꯇꯦꯡ ꯄꯥꯡꯂꯝꯃꯦ ꯅꯍꯥꯛꯀꯨꯝꯕꯁꯤꯗꯤ ꯑꯇꯥꯡꯕꯅꯤ ꯍꯥꯏꯗꯨꯅ ꯑꯃꯥꯏꯕꯁꯤꯅ ꯍꯧꯖꯤꯛꯀꯤ ꯃꯥꯅ ꯎꯈꯤꯕ ꯃꯃꯤ ꯁꯥꯃꯤꯒꯤ ꯁꯛꯇꯝ ꯑꯗꯨꯕꯨ ꯃꯥꯅ ꯁꯣꯔꯒ ꯂꯩꯍꯧꯔꯤ ꯂꯣꯏꯁꯤꯜꯂꯛꯄꯗ ꯑꯃꯥꯏꯕꯗꯨꯅ ꯎꯔꯤꯕ ꯃꯃꯤ ꯁꯥꯃꯤꯒꯤ ꯁꯛꯇꯝ ꯑꯁꯤ ꯀꯅꯥꯅꯤ ꯍꯥꯏꯗꯨꯅ ꯈꯟꯕꯤꯕꯒꯦ ꯑꯗꯨꯒ ꯋꯥꯔꯤ ꯑꯁꯤ ꯇꯥꯡꯀꯛ ꯑꯃꯒꯤ ꯃꯇꯨꯡꯗ ꯌꯥꯝ ꯊꯨꯅ ꯂꯣꯏꯁꯤꯜꯂꯒꯅꯤ ꯃꯌꯥꯝꯕꯨ ꯑꯔꯣꯏꯕꯗ ꯗꯥꯟ ꯈꯨꯃꯟꯅ ꯑꯃꯨꯛ ꯍꯟꯅ ꯈꯨꯔꯨꯝꯖꯔꯤ